ꯑꯩ ꯍꯃꯣꯡ ꯄ꯭ꯔꯃꯣꯠ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯁꯤꯔꯤꯁꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯁꯤꯔꯤꯁꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯀꯕꯤ ꯑꯃꯁꯨꯡ ꯑꯏꯕ ꯑꯦꯜ ꯀꯨꯃꯥꯔ ꯁꯤꯟꯍꯥ ꯑꯣꯖꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯐꯠꯆꯔꯛꯀꯦ ꯑꯣꯖꯥ ꯑꯦꯜ ꯀꯨꯃꯥꯔ ꯁꯤꯟꯍꯥ ꯑꯣꯖꯥ ꯈꯨꯔꯝꯖꯔꯤ ꯑꯣꯖꯥ ꯈꯨꯔꯝꯖꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯃꯁꯨꯡ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯕꯗ ꯑꯣꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕ ꯑꯃꯁꯨꯡ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯑꯩ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯈꯖꯤꯛꯇꯪ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯆꯠꯊꯔꯤ ꯑꯁꯤꯒꯤꯗꯃꯛ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯁꯨꯡ ꯏꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯥꯖꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯈꯔꯅꯤꯁꯤ ꯃꯅꯨꯡꯁꯤꯗ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯏꯪ ꯇꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔ ꯉꯝꯖꯕ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯡꯖꯔꯤ ꯑꯃꯦꯔꯤꯀꯥꯗ ꯀꯅꯥꯗ ꯂꯩꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯄꯥꯡꯈꯤꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥꯗ ꯂꯥꯛꯀꯦꯀꯣ ꯑꯣꯖꯥꯁꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯦ ꯑꯩꯅ ꯃꯤꯅꯤꯠ ꯑꯃꯅꯤꯇꯪ ꯁꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯁꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯝꯂꯞꯅ ꯍꯥꯏꯕꯅꯤꯅ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯀꯣꯏꯅ ꯈꯔ ꯐꯖꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛ ꯇꯥꯔꯦ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯨ ꯑꯩꯅ ꯊꯣꯏꯗꯣꯛ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯄꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯁꯨ ꯑꯩꯉꯣꯟꯗ ꯌꯧꯔꯛꯇ꯭ꯔꯤ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯁꯦꯔꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯕꯣꯡꯒꯕꯣꯟꯙꯨ ꯑꯣ ꯃꯨꯛꯇꯤ ꯌꯨদ্ধ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯋꯥꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦ ꯕꯪꯂꯥꯒꯤ ꯑꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯃꯆꯥ ꯑꯃ ꯊꯦꯡꯅꯩ ꯑꯗꯨ ꯈꯛꯇꯒꯤ ꯑꯣꯖꯥꯁꯤ ꯈꯪꯕ ꯉꯝꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯒꯠꯂꯨꯕꯗ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯒꯚꯔꯅꯔ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯀꯜꯆꯔꯦꯜ ꯑꯦꯐꯤꯌꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯧ ꯄꯨꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯄꯦꯟꯁꯟ ꯑꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯣꯜ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯕ ꯁꯪꯁꯊꯥꯟ ꯀꯌꯥ ꯂꯨꯞ ꯀꯌꯥꯗꯁꯨ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯁꯨꯝ ꯐꯪꯉꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯩꯀꯣꯟ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔꯅꯤ ꯑꯃꯁꯨꯡ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯤ ꯃꯊꯪꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯁꯃꯣꯟꯅꯣꯏ ꯀꯦꯟꯗ꯭ꯔ ꯑꯁꯤꯅ ꯑꯣꯜ ꯀꯩꯅꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯌꯥꯝꯒꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ executive member of Manipuri Sahitya Parishad Tripura, member of Manipuri Language Development Committee, Government of Tripura, amasung member of Textbook Committee of Manipuri Language, Government of Tripura. ꯑꯁꯨꯃꯥꯏꯅ ꯊꯧ ꯀꯌꯥꯗ ꯊꯧꯆꯤꯟꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯈꯛꯇꯗꯅ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯁꯤꯗꯁꯨ ꯑꯐꯕ ꯊꯧꯗꯥꯡ ꯀꯌా ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛꯁꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯑꯃꯅ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯏꯍꯧꯔꯛꯂꯕ ꯏꯄꯣꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯅ 96ꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ 98ꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯅꯥꯇꯣꯛ ꯍꯥꯏꯇꯥꯔꯦ ꯊꯤꯌꯦꯇꯔꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯅ ꯊꯝꯃꯝꯗ ꯃꯉꯥꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯩ ꯑꯗꯨ ꯑꯣꯖꯥꯒꯤ ꯑꯁꯤ ꯅꯠꯇꯕꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤ ꯅꯠꯇꯕꯗ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯕ ꯏꯁꯥꯒꯤ ꯏꯕ ꯍꯧꯔꯛꯄ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯅ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯒꯔꯇꯂꯥꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯄꯟꯕꯤꯌꯨ ꯑꯣꯖꯥ ꯀꯨꯃꯥꯔ ꯑꯟꯃꯤꯠ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯀꯅꯥꯗꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯑꯩꯅ ꯒꯨꯗ ꯏꯚꯅꯤꯡ ꯍꯥꯏꯖꯅꯤꯡꯉꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞꯁꯤꯡꯕꯨ ꯒꯨꯗ ꯏꯚꯅꯤꯡ ꯍꯥꯏꯖꯗꯨꯅ ꯑꯩꯒꯤ ꯋꯥ ꯍꯧꯗꯣꯛꯆꯒꯦ ꯑꯩꯁꯦ ꯑꯒꯔꯇꯂꯥꯗ ꯄꯣꯛꯄ ꯅꯠꯇꯦ ꯑꯩꯅ ꯄꯣꯛꯄ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯡ ꯙꯥꯀꯥꯔꯕꯥꯔꯤ ꯀꯧꯔꯤ ꯑꯒꯔꯇꯂꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯂꯥꯞꯄꯤ ꯈꯨꯟꯁꯤꯒꯤꯁꯨ ꯆꯥꯎꯔꯕ ꯏꯇꯤꯍꯥꯁ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯈꯨꯟꯗꯣ ꯙꯥꯀꯥꯔꯕꯥꯔꯤ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯈꯨꯟ ꯑꯗꯨꯗ ꯖꯨꯝꯅꯥꯛ ꯖꯪꯍꯩꯔꯨꯝ ꯇꯥꯕꯗꯣ ꯄ꯭ꯔꯥय 95%
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯄꯥꯔꯥ ꯍꯥꯏꯅ ꯙꯥꯀꯥꯗ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒꯒꯤ ꯍꯣꯡꯖꯜꯂꯛꯄ ꯃꯇꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯒꯤ ꯃꯃꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯃꯐꯝ ꯙꯥꯀꯥꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯣꯑꯥꯈꯥꯂꯤꯗ ꯊꯣꯛꯈꯤꯕ ꯔꯥꯏꯌꯣꯠꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯙꯥꯀꯥꯠꯕꯥꯔꯤ ꯑꯃꯁꯨꯡ ꯅꯥꯔꯥꯌꯟ ꯈꯃꯥꯔ ꯍꯥꯏꯕ ꯈꯨꯟꯁꯤꯒ ꯍꯣꯡꯖꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯙꯥꯀꯥ ꯃꯅꯤꯄꯨꯔꯤ ꯄꯥꯔꯥꯗ ꯈꯤꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯥꯙꯥ ꯄꯥꯊꯣꯞꯀꯤ ꯃꯨꯔꯇꯤꯗꯣ ꯑꯩꯈꯣꯏ ꯅꯥꯔꯥꯌꯟ ꯈꯃꯥꯔ ꯈꯨꯟ ꯑꯩꯅ ꯆꯥꯎꯔꯛꯄ ꯈꯨꯟ ꯑꯗꯨꯒ ꯂꯩꯔꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯑꯒꯔꯇꯂꯥ ꯂꯥꯛꯄꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖꯥ ꯕꯤꯔ ꯕꯤꯀ꯭ꯔꯝ ꯀꯣꯂꯦꯖꯇꯒꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯧꯔꯤ ꯀꯣꯜꯀꯥꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 3-4 ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯁꯦ ꯑꯇꯥꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯅꯥꯇꯣꯛꯀꯨꯝꯕ ꯂꯤꯂꯥꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯊꯦꯡꯅꯩ ꯊꯝꯕꯥꯅꯨ ꯃꯥꯏꯅꯨ ꯄꯦꯝꯆꯥ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯖꯔꯝꯃꯤ ꯄꯤꯛꯏꯉꯩꯗꯒꯤ ꯁꯩꯔꯦꯡꯁꯦ ꯈꯔ ꯈꯔ ꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯣ ꯂꯩꯇꯕꯅꯤꯅ ꯀꯗꯥꯏꯗ ꯐꯣꯡꯒꯅꯤ ꯃꯤ ꯑꯃꯅꯤꯗ ꯇꯥꯍꯜꯂꯒ ꯑꯗꯨꯝ ꯇꯣꯛꯈꯤ ꯑꯁꯤ ꯁ꯭ꯀꯨꯞꯁꯦ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯀꯜꯆꯔꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯂꯤꯇꯔꯦꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯊꯧꯔꯝꯗꯗꯤ ꯊꯣꯏꯗꯣꯛꯄ ꯊꯋꯥꯏ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯥꯒꯤ ꯁ꯭ꯀꯨꯞ ꯃꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯣ ꯂꯩꯔꯝꯗꯕꯒꯤ ꯃꯔꯝꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯥꯈꯥ ꯔꯥꯖꯀꯨꯃꯥꯔ ꯀꯣꯃꯜꯖꯤꯠꯀꯤ ꯃꯔꯨꯞ ꯄꯨꯠꯇ꯭ꯔꯤꯀꯥꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯩꯇꯩꯔꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯨꯔꯛꯄꯩ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯈꯤ ꯑꯩꯁꯨ ꯄꯨꯠꯇ꯭ꯔꯤꯀꯥꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯒꯥꯁꯦ ꯇꯠꯇꯅ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯏ ꯑꯩꯅ ꯍꯩꯖꯩ ꯑꯩꯅ ꯁꯤꯟꯅꯩ ꯑꯩꯒꯥꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯃꯅꯤꯈꯛ ꯑꯩꯒꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯩꯔꯦꯡ ꯑꯗꯨ ꯄꯨꯕꯤꯈꯤ ꯃꯇꯨꯡꯗ ꯄꯣꯇ꯭ꯔꯤꯀꯥꯗ ꯎꯕ ꯃꯇꯝꯗ ꯐꯣꯡꯂꯛꯄꯩ ꯃꯇꯥꯡ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯗꯣ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯖꯔꯣꯏ ꯃꯇꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ 69-70 ꯑꯗꯨꯋꯥꯏꯗꯨꯒꯅꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯔꯨꯞ ꯄꯨꯠꯇ꯭ꯔꯤꯀꯥꯗ ꯐꯣꯡꯕ ꯍꯧꯔꯛꯈꯤꯕꯁꯤ ꯑꯗꯨꯅ ꯑꯩꯒꯥꯕꯨꯁꯨ ꯑꯩꯒꯤ ꯂꯤꯇꯔꯦꯔꯤ ꯂꯥꯏꯐꯁꯤꯒ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕꯤꯕꯗ ꯑꯃꯁꯨꯡ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯕꯤꯕꯗ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯒꯥ ꯔꯥꯖꯀꯨꯃꯥꯔ ꯀꯣꯃꯜꯖꯤꯠꯄꯨ ꯃꯔꯨꯞ ꯄꯨꯠꯇ꯭ꯔꯤꯀꯥꯕꯨꯁꯨ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯈꯦꯜꯗ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯁ ꯑꯩꯈꯣꯏꯅ ꯇꯈꯦꯜꯗ ꯃꯩꯇꯩ ꯈꯨꯟꯗꯥꯕꯒꯤ ꯃꯇꯨꯡꯗ 1947 ꯑꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯅ ꯐꯣꯡꯕꯁꯦ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛꯇꯅꯤ only 2 ꯑꯗꯨꯒꯤꯗꯤ 1947 1979-80 ꯐꯥꯎꯅ ꯂꯥꯏꯔꯤꯛ ꯃꯁꯤꯡꯁꯦ 3 ꯈꯛꯇꯅꯤ ꯍꯥꯏꯗꯤ ꯁꯤꯟꯁ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯩꯇꯩꯅ ꯈꯨꯟꯗꯥꯕꯒꯤ ꯃꯇꯨꯡꯗ 1980 ꯐꯥꯎꯅ ꯂꯥꯏꯔꯤꯛ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯦ 5 ꯈꯛꯇꯅꯤ 1980 since ngasi bhauna larik phongbagi masingje near about 80-85 oirani asini akhogi development tripura da aduna matamaduda adugi scoop suleram da baina kanagumana saireng wari masa eningasu adugi scoop leram da mina phongmangam khite hojikte adu scoop tol amina jamna ano ba kobi sahitying thole akhoju matamduga inspiration phangibasi baramadunaju ahanbadadi phangamde ꯀꯣꯟꯅꯗꯤ ꯐꯪꯉꯛꯏ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯒꯤ ꯀꯣꯃꯜꯖꯤꯠ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯄꯨꯠꯇ꯭ꯔꯤꯀꯥ ꯃꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥ ꯁꯔꯀꯥꯔꯅꯁꯨ 1980ꯗ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯠꯅꯥꯏꯠ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃ ꯃꯩꯇꯩꯔꯣꯟꯗ ꯐꯣꯡꯉꯝꯃꯤ ꯇꯠꯇꯅ ꯑꯗꯨꯒ ꯁꯩꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤꯁꯤ ꯌꯥꯝ ꯏꯈꯤ ꯑꯅꯧ ꯑꯅꯧꯕ ꯔꯥꯏꯇꯔꯁꯨ ꯌꯥꯝ ꯊꯣꯛꯂꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯤꯇꯔꯦꯔꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒ ꯁ꯭ꯇꯦꯖꯁꯤꯒ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯁꯦ ꯁꯩꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯍꯧꯔꯛꯈꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅ꯭ꯌꯨ ꯖꯦꯅꯔꯦꯁꯟꯒꯤ ꯗ ꯑꯅꯧꯕ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡ ꯃꯔꯨꯞꯁꯤꯡ ꯌꯥꯝꯅ ꯆꯪꯈꯠꯂꯛꯑꯦ ꯁꯩꯔꯦꯡ 이바 와리 이바 그리고 ꯑꯇꯩꯗ ꯊꯥꯖꯕ ꯉꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯇꯤꯜꯁꯦ ꯑꯇꯩꯁꯨ ꯆꯪꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯆꯥꯎꯔꯥꯛꯅ ꯑꯩꯅ ꯄꯟꯖꯅꯤꯡꯕꯁꯤ
ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯖꯥꯅ ꯄꯟꯕꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯄत्रिकाꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯇ꯭ꯔꯤꯄꯨꯔꯥ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯩꯈꯣꯏ ꯑꯏꯕꯤꯁꯤꯡꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯄꯥꯅꯤꯡꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ WhatsAppꯇ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯔꯗ ꯀꯣꯄꯤ ꯑꯣꯏꯅ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯄत्रिकाꯗꯨꯃꯛ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯒꯁꯨ पत्रिकादुगी अखोइगी सॉफ्ट कॉपी हाइतारे अखोइ PDF ता तौरगा अखोइ अमुंग तरुणजितना मयामदा संदोक्तुना अखोइ सिदा अमेरिका कनाडा दा लेरगा अदुगी पाबगि खुदोंचाबा फंगले अदुगा लोइना लोइना अखोइना मणिपुरी मिरर गी माइकैदगिसु अदुदा यावरकपा अखोइ पुनमक न्यूज पुनमक नत्ते अदुगु अखोइना खंगलगा अदुदगी खरा मरुइबा कैनोसिंदु पुथोगा अखोइना मयामदा संदोइ कैनो हाइदे ngसाइगी कैनो PDF ता फंगमुदु मयामदा फंगमदबसु जाय अदुना अखोइ कैनो सिदैसिदा ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠꯇ ꯄꯨꯊꯣꯛꯑꯒ ꯒꯣ ꯅ꯭ꯌꯨꯁꯇꯨꯒ ꯀꯩꯅꯣꯁꯤ ꯑꯣꯏꯅ ꯊꯥꯡꯒꯠꯆꯕꯅꯤ ꯑꯣꯖꯥ ꯃꯔꯛ ꯑꯃꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯏꯕꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯂꯥꯛꯑꯒꯦ ꯑꯣꯖꯥꯅ ꯁꯩꯔꯦꯡ ꯏꯕ ꯍꯧꯒꯠꯂꯛꯈꯤꯕꯁꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯒꯤꯔ ꯑꯗꯩ ꯀꯔꯝꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯉꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯂꯤꯕꯤꯌꯨ ꯑꯩꯅ ꯁꯩꯔꯦꯡ ꯏꯕ ꯍꯧꯔꯛꯄꯁꯤ ꯑꯩꯅ स्कूल ꯑꯣꯖꯥꯒꯤ ꯅꯦꯠꯁꯦ ꯈꯖꯤꯛꯇꯪꯗꯤ ꯁꯣꯜꯂꯤ ꯇꯥꯔꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ तमिंगी मतमदे अखोइ तंबसे अखोइगी बेंगोली मीडियम स्कूल तंबनिना बेंगोली मीडियम स्कूल तंबदुगा स्कूल दगी वाल मैगजीन जाम थोमी वाल मैगजीन दुगा दुगे अहामदगी जामना हंगोइरमी मिटै मसामा ओइरगा अइना बेंगोली दा सैरेंगिदगा असिबु पाबा जागदरा मीना नोंगनरकदरा हाइना दोगा अखोइबु बांग्ला ताक्पीबा अदि मतमदो ओजाजे माखोनलाल साहा कौरी जामना अहन्नी मांगोंदाइने इकाइने की ना हंगी सारा इशु बांग्लादेश सैरेंग इगे दुबु पाबा जागदरा यू अइ येंगे दुगेदी अइना सैरेंग माने हाई स्कूल की मतमदनी अइना दुगा 8 क्लास 8 9 तमिंगी मतम युवानी ओके क्लास 8 ता तमी दुगा ओजादोना हाइबे मतुंगदा अइना सैरेंगसी बेंगोली दे इरगा ओजादा अनिगक सिनै ओजाना हाय नोंनि मतुंगदा आइबो कौरगा हाय नंगी सैरेंगसे फजर जाय दुगाने अइना वार्ड अमनि खते सेंदो अमी अदो वार्ड तो अइ हाय निंगदे अदुना नंगी स्टेसिगा अदि वादो सीजन बै मतम नते हयंग ना कॉलेज तमगाने अदि वादो सीजन लो दुगा नंग इबा हो नंगी बांग्ला गे सैरेंगी स्टाइल अमसुंग लिरिक जाम फजै बानानि सोन अतुमतुंगा जामना बांग्ला सैरेंजी इबा होरै अमसुंग वाल मैगजीन दा फोंबै स्कूप तुमा लेबनी बांग्ला दे इबनी मतुंगा हाइदिनि अखोइगे आइगा कॉम्पोजिट का अखोइ खुंदा लाकपदै थेंने मरुप पत्रिका दे तत्तना पाई अदि मतम मरुप पत्रिका से लाए अखोइ खुंदसु तत्तना पाई जामना नुंगाइजे तो आइगा कॉम्पोजिट से लाकपसेगा अइना सिंपल आइगा दे अप्रूव तौरी आइगा आइसु मितेरुनि सैरेंग इ तो ओजा आइगा द सिनाजगे करिगुंबा जारदी आइगा गे मरुप पत्रिका जो पिपिरदी ओ पिउ 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 जाम हरा हराउना आइगा सिना उखि दुगे अदि मतुंदा थामनि मतुंदा आइगा से लागा आइगा गे बेग तुगा मरु पत्रिका सम जावरे जावरा आइबो थीरग से नंगी सैरेंग दो जावरमी मरुप सिगा तसेंगना हाइरबदि इमालोंदा आइना सैरेंग इबा अहानबा ओइना प्रिंट दा फोंगकबा मरु पत्रिका दुना अहानबनी अदुना आइगी अनोबा थौनानी अदुना ngasisu आइगी लिटरेरी लाइफ ता कनागुमना इंस्पिरेशन पिबिरदी आइगा कोमोजिबो कोकनोंजना ngasigu ningsinjari asine ai waing matungdadi कॉलेज कारागसु दुम वाल मैगजीन खंगदे कॉलेज मैगजीन खंगदे गैदे अखोइगी क्लब की दुर्गा पूजा की मैगजीन दे खंगदे सैरेंग ही जामनी गैदे वारेन जो आई जाम इरमी बांग्ला पत्रिका दसु त्रिपुरा दर्पण हरिबा त्रिपुरा की पत्रिका तुगसु आई जामना बांग्ला दा वारेन ही इरमी विभिन्न टॉपिक सी मथक्ता असिनी आइगी लिटरेरी लाइफ मतुंगददी तसेंग हरबदा अइना कविता मा इबगी अइना ग्रेजुएट होरे 1978 ता मतमतु ते त्रिपुरा से माने एम्प्लॉई जामना प्रॉब्लम होइरमी ताकि अखोइ थबक से जाम फंगमदे तो त्रिपुरा गे अदि मतमदुगी अखोइगी कल्चरल मिनिस्टर से
ओनिल सरकार कौरमी बांग्लादेश की जामना बुजम फ्रेंड वरबा मियोइनी ओनिल सरकार से तो मांगना अखोय खुन लाकबदा अखोय के फंगनम मतमदा आई कि जामना खंगनागी आइने ग्रेजुएट ओइना लेय हाइबदुगा हाय माय नेम दा लाउ तप्तन आई कोबिता पुरो ngамबदी नंग बांग्लादा हंदोंग हंदोंग पुरो बांग्लादा इना पुरो आई तागे तो अइना चत्मा होरे कोई मिनिस्टर सिगे जुमदा तो अइना आइगी बांग्ला शेरिंग तहल्ली मिटेरोंदी हंदोकपा बांग्ला शेरिंग तहल्ली मांगना हाय चुम्मी जाय नंगी कोबी तामा ओइबगी शेरिंग मो ओइबगी चाप्टाबे लिरिक्स तो लेई अदुना नंग फोंग रिकरिगिनो अइना हाय अइदी ngasi hayeng lupa paisa kadai de lawduni kana phongbi aigi शेरिंग लारी दुगदी फरे अदोइदी 1981 दनी अहानबा त्रिपुरा से फुंगबसे अदि सरकार दुना फरे नंग अदोइदी पत्रिका से अहानबा नंग जावरो पैसा लुपा कमाई पिंगंगबनी सरकार के थबक फंगायरदी माके टर्म्स एंड कंडीशन रूल्स एंड रेगुलेशन मा नंग तौबनंगी हुजिगोसी आई तौबंगमोय अदो नंग पत्रिका से फुंगबा हौरो आइना दोई मिनिस्टर दुगी वागी मतुंगिना त्रिपुरा से आइगा कोई गवर्नमेंट एम्प्लॉय कार्तिक कुमंधम कार्तिक माका लोइना ना माको साइजो त मितेरोन की पत्रिका त्रिपुरा से हौदोखी आई हाइबत से ही अमा खाइरुम विदाउट एनी कॉस्ट विदाउट एनी मनी फाइनेंशियल बेनिफिट आई पत्रिका से फोंबदा जामना मतेंग पांखी मिनिस्टर जना जामना नुंसीगी मतुंगदा आई लाइबक खबनी त्रिपुरा पब्लिक सर्विस कमीशन दा फेस तौदुना अइना थबक से फंगिबसी अदुना अदुगी अइना थबक फंगिबै मतुंगददी अइना त्रिपुरा से हिग संगबंगमजिदे अखोयगी मतिक थाना लरुखम मतमदा अइगी मरुब बिर मंगोल जी फंगिबनी अदुना माकी चपचाबे मियोय मगी मखुता तादुना त्रिपुरा से अतेजु अना पावरफुल होई हाइना खल्ली अयु गम्बै डिपार्टमेंट अमतनी ना कायदे अयु ngamiङै अइ मरुब एल बिर मंगोलबु हेल्प तौगी मतुंगदा चाकरी फंगबै मतुंगदा आई अहानबा शेरिंगसी कोनबा खुमजिल्लागा फोंखिबनी तसेंग हादबदा खै मिनिस्टर दुबु इन फंगनगी लारिकसे अदुना आदि मतुंगदगसु माने अंगकपनी आइगी फादर इन लॉना 1939 दा लारिक मा फोंगमी 1939 कैथेलकम चंद्र कुमार ना लारिक की मामिंग मैती लोननी फोंगी बजी माकी छात्र मचावनी धुमरो राय कोई गुवाहाटी दा लेबा रेलवे की चीफ जनरल मैनेजर नि कॉपी लिसिंग अनिरुम मणिपुर प्रिंट होइरागा फोंगना ख्वाइदा थिलै तो अइना कैथलफन चंद्र कुमार की मचानुपी सिलोगुई मतुंगदा चटना येंगबा लाइक पुनमक तांग लेरमी तसेंगना पदा नॉट अ सिंगल बुक फाइट कनानसु जोन बंगम खीते अदुगा मिंगोंदे पिथोक होतोपदी जाम जाहुगी किदो अखोई 1980 81 की मतुंगदगी आगरतला लारिक मेला हांगबिंग मतुंगदगी लारिक फ्री ऑफ कॉस्ट लारिक पिबगी स्टाइल हिमा लेइते अद आइगी फरारी नोगी लारिक तो लिसिंगानी लोइखिना अतेदिसु अइना थर्ड एडिशन फोर्थ एडिशन अतेसु अइना फुंगजरे अदुना ngasiju लारिक मेला हांगाबदी अखोई मेते नॉन लारिक सिंग सि फजना चली चपै मरमदि केसु नते अखोई रीजनल मेडिकल कॉलेज इम्फॉलदन रीजनल फिशरी कॉलेज इम्फॉलदनी त्रिपुरा दगी चही खुदिंग छात्र मजासिंग जामना चली मणिपुरदा मोइना मणिपुर चत्रिङैदा मणिपुर लोन जे हैबगी तमक कदाइदगी लारिक मेते लोन तंबा हैगनी हाइना थीना लारिक से लैबा तो आई एम सो प्राउड फिफ्थ एडिशन लारिक आसी ऑलरेडी लॉयरे अदुना इन हाइकेबदो अहानबा लारिक आइगी सेरिंग लारिक फोंगबदा नियर अबाउट 150 कॉपी रूम जोन बंगमगी माने असी खोइ अंगक फमनी गसी त्रिपुरा दा लारिक फोंगबा हॉबी नत्रे जामना प्रोफेशन अमदा लाकनी हाइजे एजाम थाजै असीनी आइगी चौराबना लारिक फोंगबगी हिस्ट्री अदुगी मतुंग ओजाना अखोगी सुम ताजबदा अखोगी लीला इबगी मतंगसे अखोगी प्ले राइट अमा ओइना अखोई लीला इबगी खोंजंग हाइगद्रा लीला इबगी मागे रुम चंगलकपसिना अखोई ngसागी सेरेंग इबदुगी दु लोसलकप नत्रगरा दुगी मांगदे सेरेंग लोइना लोइना ना सुम लीला इबगी केनुसी सुम चथबा हौगत खिब्रा कमाइन तरोखिबनो जा असी जो माने इतिहास मनी तसेंग हाइरबदी सेरेंग इबगी तंजादगी लीलागी तंजाना हाना होखी अइना क्लास 3 4 तमिंगैदा हाइदी अदुई मतमदो
65 66 का ओइगनी अदि मतंग अदुदा अखोय खुंदा तत्तना अखोयगी नहारोनसिंगना मितेरोनगी लीला जे थानै सानै थंबानो माइनो पेमचा सामु खोंगेतबा बी टिकेंद्रजीत आंगांगी रूल दा आइबु जानो मोइना सिलेक्शन तौकी दो मोइना ख्वाइना थागतखिबा थंबानो लीला दा 1966 67 अदai दुगनी थंबानो लीला दा आइना थंबानोगी पिखबा मौपा मचा मौपा निपा तंफाजाव सागी मयाम हे जामना कपना खोन अना तौकी तसेंगे दबदा आइगी लीलागी महाउसे मतम अदुगदिगी हौखिबनी मतुंगददी अखोइनदी बेंगोली मीडियम बेंगोली की मरक्ता लेबनिना बांग्ला के लीला क्या दसो अखोइ बुल्लौखि अखोइ टीपू सुल्तान अखोइ आनंद मोर अखोइ असुगुम लीला सिगे अखोइ जाम जावखि बांग्ला थिएटर दसु दुगा टॉप-टॉपना मितेरोन की लीला इनिंगबगी पोगलकबसि अखोइ 1980 81 दा त्रिपुरा दा जामना तमथिरबा थौदोम थोखि कम्युनल राइट्स अमा जामना अदो अखोइगी ट्राइबल का नॉन ट्राइबल का फिक्शन होइना मसिंग जामना मियोइसिगी मतुंगदा कमाइना त्रिपुरा दा पीस पुरकने हाइबदि मतंगदा अखोइगी अखंगनबा लिटरेरी पर्सन खंगदे मोइना खनाबे मतुंगदुगा अखोइ मफम खुदिंगदा कल्चरल रैली तोबो होरे तो अगरतला की कैपिटल दा अदुगुम्बा कल्चरल इवेंट तौबदा मितेरोनगी सु लीलामा जहोन जायना मोइ मैम ngangnarei ai matam adu graduate oire thabakti phangdi thabakti changdi to bodu mayam hare phanang iro miteron lila ama to aina 30 minutes ki 1981 duga ai amattani haina akoi gi bengali akoi gi communal place se to oga nushinaji hani tripura mawung do koi la si aina taseng haibadi abi lila dona ai punsi gi ahan ba oina लीला मोइना पुथोकी बनी मामांगद बेंगोली लीला दी अखोई मिनिट तारा मंगागी दी इन जाउखि दुगा अखोई इमालोंदा थिएटर इखिबजी अदुना अहन बनी अभी थिएटर दो मयाम तिल्लीबा मयाम न जाम थगत की कम्युनल फीलिंग्स का कम्युनल फ्रेंडशिप परपदा जामना अचोबा थौदांग मन लौगा नायबजे थजखि आइजु इंस्पिरेशन न फंगी मतुंगदा 1986 दा 12 वर्ल्ड Youth Festival Russia da oigi adugi feelings hoina khigi country punamakta youth singi festival puthorpa hogi kai mak mangam jaba theater khangde ama khangde akoi jo ai matam duga khwai da thabak suri khwai subdivision da thabak suri to mayam na haire nang lila ma iro mite rom da adugi di aisu adugi lila ji iba hoki aduna aigi ahanba माने अखोगी अचौबा खरा प्लेटफॉर्म दा इखिबा लीलानी अमना ख्वाइदा लेनिदा क्यादा ओइनी सॉरी टू इंटरप्ट 19 क्यादा ओइनी आइदा 86 1986 87 आइगे लीला खोइगे दादोस विश्व युवा उत्सव जे राशिया ओइगिबा जे 1986 तने ओके दुगादि अखोइना खोइगी तौगिबा जे 1986 तगे लीला जे अखोइ हौखिबानी लीला जे अमन से ख्वाइदा कल्चरल कैंपेन एंड संस्था मले मखोजे चाही खुदिंगी नॉर्थ ईस्ट इंडिया वन एक ड्रामा कंपटीशन तौरी अखोइना दादोल विश्व युवा उत्सव के लीला पुथुकी बदुगा ऑर्गेनाइजर सिंगना मीते रोंगी लीला जे सोइदना जाउदबा जाबे हैना चाही खुदिंगी तक्षलकपदा चाही खुदिंगी मीते रोंगी लीला अमम इबासे एई थक्ता तौकी एगी इबायमा कैथेलाकम हरिपदो हाइति कैथेलापन चंद्र कुमार की मचानी पातोम बनी मासे बांग्ला थिएटर दा जामना मामिंग फावबा कलाकार मनी माना मितेरोन की लीला की डायरेक्शन की अखोइना नुंगाइबदी मणिपुर देसु लाई असम देसु लाई अखोइगे बांग्लादेश देसु खोइ फेस्टिवल दुगा जावरी मसों खदिंगदी जावरी अखोइगे मितेरोन लीला जे कलकत्ता की जासिंगना जो जावबनीना क्या जाम खुमांग चौसंगनी खंगे मणिपुर दी चाही खुदिंगी चैंपियन होय थिएटर लमददी मणिपुर का पांदंबा मणिपुर का ngамगनी मागे टेक्निक से मणिपुर की लीला के टेक्निक से तोंगान ममनी दो अखोई लीला सो चाही खुदिंगी होय सेकंड रनर्स तक थर्ड रनर्स दुगुमना ओइखि दुगा अखोई थिएटर की आइगी थिएटर की मरमदा जामना इंस्पिरेशन पीबीगा होयगी
Haisnam Kanhailal. Ozalsiga 1988 Ozalsa Katlazalai, Ozaga Kanaki, Ozana Aina Hajabaduga, Hogi Lakon Cultural Organization Malay, I don't know, Ozanam Tang Harapare, Adimatunduga, Hogi, Ozakanelazi, Shanganata Academic Executive Member Juiremi. To Ozana Parananga the application Mataro, Agi Korosin in a Pibang Amoy, I don't know Kanimata Kangano, I Lakan Nangi. Do when at Matunda, Mani Matunda, or Zakan Hailaga, Ima Habit, Tisiga, Tamamakai, why the lane and Naharun Punabak, not only Monipuri, Ate Bengali, tribal Punamapusu, no Bakun Dogadami, or Zakan Halali Maming Tava Dugadi, a target 50, near about 200 participant workshop to attend Oki, or Zana Mayam Nushina, workshop to ga Tapihi, Tashinga Hadabadi. 1988 Ozakan Helalna Waida, but Tripura the Hanwana took a workshop of the Panhibajai, Adi Matunda Quagi theatre trained Mane Tongangi. I get theatre the season river technique of a Punamaxi style, Ozakan Helal Takiramba, Kabiramba, my technique style do any Adi Matunga inna, Chapamakani. Matunga the Aquagi theatre champion with the state level champion national level da koi buchat pagi permission pede but puna makshi oza kanelal gi contribution ni oza na koi binusin tak pi ba khut ma pai na koi tak pi ma tambiram ba adugi jam na chawra ba thaujang mane na lojai ima sabit pisu akoi oza sia leina akoi puna ma ko adu ma tak pi mi tambiram Oja si matang si de si da ina khangjaning ba mana oja na haudok piram khwai da akhoi gi theater movement hai ta akhoi na theater movement ani sum hajar ke asigi keno si mathang ta bada sum oja na kari gumba thabak ki chin bana khangde natraga na thabak atei rom da hen na chinhan ki ba natraga khoi mai on thok ki bana khangde khadik tang di hoji khara keno ta ora tra te hi na kangkhala pra kamain ta ri kari phibam da lei ke hoji tripura da khoi gi theater gi movement se manipuri theater maruina Mane akhoi Tripura da Manipuri theater movement je huju ti khara jamna flourish oida haining de hoigi especially Laikon hina chahi ko dinge tattana lila se sana rambani aduga Laikon ge artist akhoi ju tholakpa makoi mane akhoi theater ma chakholan ge haibadi maku chapchana matik chana inspiration piba chel thumgi phibam da mabu saugat piba adugumba hopeful ama mioi amani letradi theater to bose theater to ba koi di kari haini nije pocket ta ke putho oga theater to ba matani aside ikani ngai kesulite adugumba khara ji walak pai matang dina koi khwaida koi gi Laikon gi maki theater movement je hoji ti khara tapthana leire however adi matung hoji ju kauro ju ma koi je hoga lei next akoina 2019 da Tripura dagi ahan bo oina Khundrakpam Brojendro 4th year drama festival da Manipur da koi invitation pidei mayam na khanthi akoi bu ngamgada jawbra aina ado moige script to khoina tawraga tha mogri asal tawraga akoina Imphal da akoi Jawaharlal Nehru dance academy hall da koi sanari Jamna Hangoina Chachabani, Akoi Lajibo Mina Tamna Bigani, Atobu Mane Lobigani, Akubulona Gadraina, Lila Yengwe Matunda, Ima Sabitis, Nachelaga, Kubumayam Polana, Haiba, no Hije, no Lila Jamna, Jam Sanghongi, a city Imahina Takiramba, Lila Dugipana Matani, Pai Kangi, no Lila, take a shop there, Akatlata, Tripurada. Season about loan who based oraga noina lila noi ozagi mane style da noina lila to mache matik chai Imphal da to ga lila matni aina khu bothona ppk asini akhoi gi aduna hojik ki oja marak thatna adugi lila adugi hoin karam hojik wangai da sana ki lila don ano bo oina puthok paro ja mane asi Manipur degi moige Khundrakpam Brojendro gi thai ba ji jamna chawba theater artist mani Marke theater Zanghai room Irami. Mang Iramba Lila, Angao Bishi Agi Imani, Haiba Lila, do when a selection dogi, Akoina Adu other play to Rubani, Akoigi script nate, Oja, Lakitaba Oja, Kundakan Project script. Okay.
হয় ताजाखी अखोई बांग्लादेश तक किसी चखी चलुई है ना बांग्लादेश से जाओ भानुका थी जाओ रही है टीम में ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯒꯤ ꯃꯨꯚꯃꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯏꯕꯒꯤ ꯂꯝꯗꯁꯨ ꯑꯣꯖꯥꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯌꯥꯎꯕꯤꯔꯝꯕ ꯑꯗꯨꯒ ꯇꯨꯡꯗ ꯃꯊꯪ ꯍꯟꯗꯣꯔꯛꯈꯤꯕꯁꯦ ꯑꯣꯖꯥꯅꯁꯨ ꯁꯨꯝ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯆꯤꯟꯕ ꯑꯃ ꯀꯩꯅꯣ ꯑꯣꯏꯔꯝꯕꯁꯤꯗꯁꯨ ꯀꯔꯝꯕ ꯀꯩꯅꯣꯗꯒꯤ ꯁꯨꯝ ꯇꯨꯡ ꯍꯟꯅ ꯌꯥꯎꯔꯛꯈꯤꯗꯕꯅꯣ ꯑꯣꯖꯥ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯞꯇꯣꯔꯛꯈꯤꯕꯁꯦ माने तसेंगना हायरबदा अखोई त्रिपुरादा लेबा मणिपुरी सिंगे अखोई चोई चोइना ताबनिना आई एग्जांपल लेना ख्वाई हैबा सब डिवीजन जिगा जावरना जुमना निफु जंगैति हेंदे अदुना चोई चोइना त्रिपुरादा हुजि हुजि मिति लेरिबजे अखोई नियर अबाउट 25000 नि अदुगा अखोई सि चोई चोइना लेबनिना धर्मनगर हैबा सब डिवीजन दु खरा ओइला होदा खरा कोमलपुर दा खरा क्वाई दा खरा आगोटला दा खंगदे महमदा हुजि नौना हगलिबा अहनजिंगदी नो प्रॉब्लम अखोई गुंबा खरा से ही चटपा बा अखोई दी खरा लेबा मखोयु प्रॉब्लम लेते तो नौना होरिबा अंगांगिंगबु फजन थिएटर तो हनबजे अवाबा मोइदे कनो मोइनदी अचौ अचौबा सिनगी तमक कनागुमना बेंगालुरु चटखरे कनागुमना कोलकाता चटखरे कनागुमना चेन्नई चना लाई तमगरे असमाना चुथोंग लेगिबसिगा मी मंगा तारा ओइना पुल्लगा लीला तोबगी स्कूपसिमा अखोई प्रोफेशनल लाइन दा मोइना तंगनगी बनिना लाइक लाइसुगी स्टेज दा अदुना अखोइनाजु अदुगुम चिंहन बजौ अवाबा मोय मदमसिना ओइबनी मखोइना लाबदा मखोइ जावरबदा जहा थौदोंग तौबदा कल्चरल इवेंट की अंगांगा लाव नहारोन जिंग लाव मोइ लाई अदुगा परमानेंटली इन थामु मानि रूम लेना रिहर्सल मोइरगा थिएटर मा पुथोकपा कल्चरल इवेंट में तौबजे अवाब मनी असिगा कनादा करी हाइरुगनी माइ मागी सिनफम तखतपदा सेमबदा मखोइना जावजबैना अदुना अखोइना जुथुतुपा अदुगा मोइ किजलक अवाब मोइदे असिनि ओजा चुमी ओजा असि अखोई त्रिपुरा खक्त नते अखोई बांग्लादेशसु उमांगैदा ngsaigi ओजा होना थेंगनरुबा भानुबिलगी ड्रामा पार्टी तो अदुमाइना अखोई बांग्लादेशता भानुवासता खुंगंग कयादा भानुबिल खक्त अखोई हामुंगकुलदा दै श्रीपुरदा माधोपुरदा खुंगंग की ओइबा ड्रामा पार्टी हाइगद्रा नत्रगा खुंगंग की ओइबा ग्रुप अमम सेमगलगा कोई मैरांग पर्वदगी हौररा अखोई हिस्ट्रिकल ओइबा नरसिंह जिंगुलिला क्या सानरमि मुवांगैदा अखोइना ngang ओरिंगैदा अदु ओजाना हाइबोगी दुगुमना अखोई खरा 890 की मतुंगदा हाइतारे अखोई मपानदा नहारोन सिंगी मपानदा सुम थोनरप लाइदा सु तमकपा अदगदि थबा इंखांग सुरकपदगी असुम असिगी कनोसी मूवमेंट हाइगद्रा नत्रगा असिगी प्रैक्टिस सुम अखोइगी मनुंगदगी खरा लाथोखरे अदुना ओजाना मखंसाइगी इरंबा कनोसे अखोई सेरेंग इरंबा नत्रगा सेरेंग इबसे ओजाना 90 कनोदा फोंगिबा 96 दा फोंगिबा इहेउरकलबा इपोम असिगी मतुंगदा अतै सेरेंगी लाइक छु क्या फोंगदी लाइक दी फोंगदा दुगा सेरेंग इबसु खरा वाटला माने ओजा असिना करंबा करी लेबदगी असि सेरेंग इबा लेपखिबगे नत्रगना खरा हंथखिबनो ओजा असिगी मतंग खतितंग तकबिरम ओजागी वाहंगी पाउखुंपी बेगी ममांगदा वाफम मतंग पंजगे पंद्रदी आई जाम नुंगाइजररय असिनी अखोइगी त्रिपुरादा लेइबा मिति खुलक खुदिंगी कितो नॉर्थ संकेतन ओजा जामना लेरमी ओजा सिंजे अफाव फावबा पुंगजेबा खंगे नॉर्थ संकेतन खंगे दुहार खंगे दुगा लाइबक फबदी ओजा सिंजे पुनमक भानुगा से चतना अखोई कितोन तमुबा ओजा मक्तने ओजा लोलितोगी ममिंग मतांगिगे पंजनिंग आई ओजा सिगी प्रोग्राम मसागी जाम ग्रे अखोई त्रिपुरादा अखोई आई काका आई बाबा सिजु नॉर्थ संकेतन सामी इमाजु नॉर्थ संकेतन बासोकुंबा इसे जाम तसेंग हायरबदा आई से कल्चरल ओइबा फैमिली दगी हरुपा मानी पिसक पिंगी दगी आई खोई जुमदा खुनगी नहारुन चिंग लागना बाबा गा नॉर्थ संकेतन हाइंगी कितोन मलै लोहंबा मलै श्राद्धो कदमा मलै दगी कितोन तिनबा इसे तिनबा लापनिजे पिसक पिंगी दे ताराई रोड की मतमसी अखोई मिति खुंगंग खुदिंगी कितोन खंदे आमा खंदे तरोमा मतें और ओजा दुना भानुगा सलरगा सही अमानी अहुम मरी लेरुरगा अखोई ओजा सिंगदा इसे तमुरगा लापा मक्तने अखोई तखेंदा लेरिबा ओजा सिंग पुनमक्से अदुगा अदुई ट्रेन दुमा होजिक सुंगले लेत्रे खुंगंग चलगा कितोन सकपिनिंगाय ओजा लेरक्त्रे पुंग जेबिनिंगाय ओजा लेरक्त्रे अवाबा फिबम मताहारे असि जो थिएटर की
matang adumai naharun jingbu phana thambang ngamdre makhoi sinbamgi education line gi mapana chatkiba ama chatkiba kitunda pungjeiba isei tamalau adugi tendo Tripura thu jamna awaba mani narsang ki tin matang se duga akhoi ju ngasi ju aningsalli bhanuga si oja singna laaga hoi takhenda adi oja do oja loli to lani he sakto di ai di loire mi kilometer chama dei lagna ayuk tagi phamna leina oja gi sei ta do ni maina adugi matam do hojik lei de mang khre aduna ojana pandhi bato aigi sharing ibe matang da jamna hujik soi matam phangani sharing i ado ai huji anoba sharing jingdo matang da manipur khangde guwahati khangde bokhoi online da hoi corona gi matam jiga 3 years corona gi matam sharing jamna i ai huji pujar pangam da mina tahan mangam jarora matam aduga online site academy na su chingi online commission malon manipur da su jam shingi guwahati na su shingi aduga su ai participate to je hi aduna sharing jam jabada tara mangan de anu bal ai hujik pujar aduna huji su matam ji jam da hangami dai sharing i baje angkamu haujare kano di mayai da di kharapta lure ai sinpham na ai ngamdabana ai Tripura gi cultural department gi aina cultural sector sima tawduan ayuki pung 9 da chatlaga nungdang gi pung 10 da hanjalei marak angang hing mamana shawrakna nei tak to office ta dum thilage taraga tumma nunga laga thapalo sala dum lao adugu maina matam se jam chatki to dubudi ai jumanakta ai cultural minister gi mei misi ju oibanina jam lapnati ai jo dhole suji agapta sige ati suyana khudak ta kauba adi police loba ai minister je bangladesh kumilla da pokmani te makse double amen ka khi to des ke lak khasiga bangladesh u jam na chan na to rami nungsi chai khudingi cultural philjiga bangladesh ki artisting prakna man ai ngasi jo kaudri 2013 da akhora da akhoi 21 february mapti basa divosma ai ngonda ai ginang asi soina sillu bsf ka bdr ga ngana raga kamana pangthokani ato de khangde adu noi official technical khallo thamai mamang da pangthoki technical pon bsf bdr pon parishana raga akhoi akhora 0 siga station maga tokhiba adu festival do kasi jo kawbangam de bangladesh ki haisin mi lising mari manga oigan india ke se lising ma agotla sohorja bangladesh mi na pikkan garam adu ni mituga border je pung amagi tama open thamba adugumba program do kasi jo kawbangam de ai minister jina to cultural field je pamjagi bai asini oja ओजागी मतंग दुगो चाना चुमी ओजागी ngasagi thabak tuna chinbana hai ta isaगी professional life na he na chinjan badagi ibagi keno sida khara sontha ki bana tragana khara keno athing bapi ba hai ga khara thintha bo oina taw adu oraga so mage ma romdana koi cultural hai ta Bangladesh not only Tripura gi tena taba koi Bangladesh abasung Tripura gi marakta koi cultural exchange amadi cultural activities ka to biduna अखोगी कई हातारे निसिंगाय ओरबा थौरम गासु पांथोलम असिगी मतंग द ओजाना खजितंग अखोगी कैनोसी ओइना थौ कैनो ओइना कल्चरल डिपार्टमेंट दा लेदिंगै द ओजाना करी करी निसिंगबा या हातारे मेमोरेबल ओइबा खरा एक्टिविटीज हाइ गद्रा नत्रगना थौसिल खरा हाइबना पनबिरगदि खजि होजिकि दुमत लेरे बा अदुना तबा ते करी करी थबक तौखिबा लेगे नत्रगना करी पांथोखिबा ले ओजा सुम खर पनबा याबा निसिंगबा याबा Ingbadi ai jaw ya international oina su tawhiba mani india gi oina apunba india gi oina su tawhiba du gumba keno mayam sing sum habiu na se aina panjaning badi akoi gi cultural sector siga aina join to boje 2009 dani 2009 na join to boi matung daga authority na ingon da hai nangi thabakti cultural field ni adugo adu moi rabaksu Tripura ge mafam khudingda bishesh ka tribal area da cultural activities id artisting jam na leiri masing masa na idana ama khoidi makhoibu limelight ta pughalak pase nang na thodang ahan bo oigadabani adon nang Tripura da huji akhoi ge in about 15 tribes or 19 tribes of tribal lay Tripura da ado makhoi punamaki chapchabi cultural event lay
isai le punamak se kamaina preservation tawni kamaina artist singbu matik chaba marjada pigani adu nang engadabani loina na akhoi non tribal atei leiriba bengali leiriba nangi mitei marak leiriba punamak sibu tawsing na hairabadi adi matam duga akhoi tripura da manipuri sing loina na kada panjani ahamba panjage akhoi mridongo shopung so baina akhoi ahamba hautukki akhoi tripura gi North Sankirtan sakpa oja singbu limelight ta pungje ba oja singbu limelight ta pukhalaga agotla da festival ja han moina pangthui ngasi ju Tripura da sehi khudingi state level loina mridongo shopung shop mitei gi oina pangthui loina na akhoi gi agotla shohda akhoi gi hi kai mandir no puthiba gi mandir ma lening do matam lingkalam mani puthiba sehi manga ni chuppa akhoi festival ja pangthui adusu akhoi na government na my cultural calendar hapsal laga akhoi gi sibu encourage to bani ati sunda akhoi basanta utsav miti gi jujamna utsav akhoi jagoi maharashtra ge puna mak se akhoi torami ta seng na bada cultural field da sangak pasi mahawa mani taba thakpa kauri e jum kauri adu de ai ni hakchang nei feelings ta khangi ano nova artisting lakna mokhoi bu pukhalaga mokhoi perform to holaga mokhoi na hara na mai inda chatki bado matamado to bharat sarkar gi scheme ma leremi interstate cultural exchange program haina haipade tripura gi artisting 30 khande 40 khande ado maharashtra da chatkani mokhoi gujarat da chatkani ta himachal pradesh chatkani asi khangal laga mokhoi bu thaba adugumba team ahum mari aina aibu leader oina government nominee tauna ai chalui Andaman da thama leiri aina Tripura gi cultural team gi mission head oina Andaman chalui matungda Hyderabad da chalui matungda Delhi da su chalui matungda Manipur Guwahati su mafam jek ai jamna cultural team gi oina chalui koi bharat borsada punamaka chowasi sector ni pam da cultural sector oina tongan na khaidop ka le north east akhoi sector se north eastern regional cultural center ni North East की state मापन त्रिपुरा लोइना ना मार्केट हेडक्वार्टर दिमापुर दन असिना अखोई नेशनल लेवल की कल्चरल इवेंट जिंजे टेंशन बन मखोइना अदुगी दिल्ली की संगीत एकेडमी मखोइना सिलेक्ट तो ना अखोई त्रिपुरा दा रेस्पॉन्स की रही जे नॉर्थ ईस्ट इंडिया एंड साउथ ईस्ट एशिया कल्चरल इवेंट में त्रिपुरा दा तौदबा जाबे दुगा करंगोन स्टेट लाकनी दुगा थाईलैंड लाकनी मलेशिया लाकनी नॉर्थ ईस्ट साउथ ईस्ट एशिया लेब स्टेट पुनमक लाकनी दो अखोगी चीफ सेक्रेटरी सिंग मयाम मीटिंग फमना वारी तानरे असिदी खजी खरा अपिक पनते यामना सेंसिटिव ओइदबा इवेंट नि मपान फॉरेनर सिंग लाक्तेनी मखोइबु थंबई मतिक चाबा मफम सिन बनंगनी मखोइ पुथोक पोसिन सेम बनंगनी मोहि मतिक चाबा पीजे पिथकी तोबनंगनी तसेंगना हरबदा थामुक ममंगदगी अखोइ प्रिपरेशन जखै हाकटकी artist single reception kadai thamgani kari pijani akoi national level gi artist odedi akoi mi naina koi tumin leiba ja asidi embassy high commissioner sing involved oi baina foreign country gi aduna akoi na jamna tasengna ai isamak ai thaktal ai banina responsible do ai jam hang ki na lei gi kadai da ka shoi ba ja kadai da kai to ba ja aina however gobinji gi kipadegi thauram ado jana mapun pha ki अखोगी माफांदे लाकपा थाईलैंड की इचिनाउसिंग मलेशिया की इचिनाउसिंग असिगी फोटोसे हुजिकी तव हुजिकी ओजाना हारिबा इवेंट अदुगी फोटो माली ओजाना थाबिरक माने अदुगी इवेंट अदु मोइदि आर्टिस्ट को रिसेप्शन तव एन तवजाबान ग्रुप स्टे मखोइदि मलेशिया गे न्या हाई ओजा मलेशिया गिन ओके असमाना कंट्री क्या सरुक याखीगे अदुगा कंट्री साउथ ईस्ट एशिया के कंट्री मंगा सरुक जाकी अखोई ये साउथ ईस्ट एशिया के कंट्री मंगा अखोई नॉर्थ ईस्ट की स्टेट निपान असिना फेस्टिवल दो तौखिबनी याम नुंगाजे ओजा अखोई असमाइना अखोई के हाइतारे याम चंखोलबा कैनोगी ओइन त्रिपुरागी ओइना अचौबा थौदांग कल्चरल चौखटपगी तम कल्चरल एक्टिविटीज सिंग चौखटपदा यामना ममन लेरबा थौदांग का तौबिरमी अदुगा लोइना अखोगी ओजाना ngसाइगी हारिबा लेकोन गुम्बा अखोगी संस्थान अमा लिंखटपीबा
ꯑꯗꯨꯒ ꯂꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁ ꯕꯨꯛ ꯀꯩꯅꯣꯒꯤ ꯁꯨ ꯃꯦꯝꯕꯔ ꯑꯣꯏꯔꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤꯕꯣ माने हजिसु ओइरी अखोय क्लास 8 की लारी लोइखरे हजि क्लास 9 की लारी अखोय गवर्नमेंट डिसीजन लौद्री मिना चाथदे क्लास 8 फंगदी कंप्लीट टेक्स्ट बुक से ओके असिदा अखोइना सु मपान द कोई बांग्लादेश दा लेबा त्रिपुरा की मैम दे खंगमिरमगने को आसाम दा लेबा मरुइना कोई अमेरिका कनाडा लेबा सिंगना कोइना खंगजनिंगबा हाइगद्रा कोइना खजितन खंगनिंगबना मणिपुरी लैंग्वेज डेवलपमेंट कमिटी हारिबा गवर्नमेंट ऑफ इंडिया की गवर्नमेंट ऑफ त्रिपुरा की कैनोसिगी थौदांग अदुगा लोइना अखोई करी थबक पांगथोई करी थबक तौरी सै ओजाना खजितन समदपना हाइबिउ अखोई त्रिपुरा लैरिबा अखोई मिते सिंहे अखोइना करम मतंदगी खुंदारकपनो आइदोदि मयाम पुनजु खंबिरिमी अखोई सही तरे खुंताकोय मतुंगदा अखोई ओइबनी अखोई अते कैसु पुरकपा ngamद्रसु एगी कल्चर दे पुंग लाई दोगा इमानोरंदा लाइरिक तंबसे अखोई लाइबक थोकिदे बिशक्ति इंगदे अखोई बेंगोली मीडियम दा लाई तमना लाई अदो नेसेसरीली अखोई खोलाउसु ओरकी इमालोन ना लाई तमजगे भारत सरकार ना जो डिसीजन में लौबनीना जाति पुनमक कांगलुप पुनमक माकी मामालोन दा लाइरिक तंबा हाइबसे माकी राइट्स तमनी आइना अखोई जो खोलाउदो लाउरी मतुंगदा गवर्नमेंट ना जो अखोई त्रिपुरा गवर्नमेंट ना जो जारे अरे मिति गी छात्र मचासिंग जो मामालोन ना लाइरिक तंबगी स्कूप से करीबी फंगनी अदु इंट्रोड्यूस तौबनी त्रिपुरा के स्कूल कुन माथोय 21 नंबर स्कूल दा अहमबा मितेलोंगी इंट्रोड्यूस तौरी नॉट एज ए कंपल्सरी सब्जेक्ट एज ए एडिशनल सब्जेक्ट है बांग्ला तमगनी मितेलों तमगनी मार्क कमायना कैलकुलेशन तौगनी तौगनी बेंगोली मितेलों मार्क से कैलकुलेशन तौनी गवर्नमेंट की डिसीजन की त्रिपुरा के 21 स्कूल अखोई मितेलों तंब होबनी लारिक कदाई फंगनी मणिपुर पुरक्कद्रा कासादे पुरक्कद्रा नकदाई पुरक्कनी अखोइना हाइदे गवर्नमेंट जुदी जाबिरदी अखोई लाइटो समझगे था अमनी मनुंगदा अदुई चेलेंज तो लोब ngamgani the government committee ma sembire Manipur language development committee ai language development committee manungdi atesu mi tare na textbook sub committee ai na ama seme do aisu committee ki member ni ai maru L bid mongol Pangkhem bir mongol RK Jitendra Singh hai bahing je akoi textbook ta akoi jauri akoi na khudak ta amana government de lo pa challenge do tha mani matung da class 1 gi ahan la ri se akoi phonge government de sinare class 2 gi ju phonge next year da sum tauna class 8 ki la ri pa na akoi phonge government de pi de including one grammar book class 8 ajawra di grammar la tambai matang la da akoi na hai de अखोई सीनियर बेसिक स्टेज हाइदि क्लास 8 फाउना मेटेरन ए तंबई स्कूप में पीरमीना अखोई माइधुम पीपीरो द गवर्नमेंट हाय अखोई खना खिगे दो गवर्नमेंट ना जाबिरदी अखोई क्लास 9 गे लाइक अखोई लारिक तौजगनी अखोइना लारिक सि पुथोको मतंग सिदा नॉट ओनली त्रिपुरा की पोएट राइटर सिंगी सब्जेक्ट नते सिगा मणिपुर की अफावबा कवि साहित्य सिंग जावरी बांग्लादेश इवन बांग्लादेश की जो अखोई एके सेरामोइगुम्बा अदुगुम्बा कवि साहित्य की सेरेंग वारी मचासिंग अखोई लखना अखोई की टेक्सबुक दुगा हापी हुजे अखोइना डिमांड तौरे अखोई की गवर्नमेंट दा बादुगी अखोई मैम चतना मणिपुर साहित्य परिषद की चतना मणिपुर की अखोई त्रिपुरा यूनिवर्सिटी की वाइस चांसलर दा चतना अखोई डिमांड तौरे अखोई जे ngamdramaksu diploma oina takpinamagi ama sinbiu aduidi akhoi mitere singi manipuri angang sing government na miteron yo ajalor pum matamda scoop phangani natadi government no ajalor pum matamda harekani mana maki desirable khangde essential qualification da khangde miteron han banangani adi praman din nangani certificate nangani kadai di ma phangani aduidi hairu baduga vice chancellor na chu jare akhoi diploma je handak chahidagi moi course introduce tawrani adu syllabus semre adu akoi asha tawjari je ashi hijigagi Tripura National University da meteron je diploma course oina tamba chhatra sing scoop phangani adu geidi adi matam daga vice chancellor na te jo akoi ja haidei Tripura University da
Manipuri dance in master ꯍꯥꯏꯗꯤ PG stage Manipuri dance introduce ꯑꯩꯈꯣꯏ ꯌꯥꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ graduate stage ꯐꯥꯎꯇꯅꯤ Manipuri dance ꯇꯝꯕ ꯉꯝꯃꯤꯁꯦ post graduate ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯆꯠꯄ ꯅꯪꯉꯤ ꯅꯠꯇ꯭ꯔꯒ ꯕꯤꯁ꯭ꯋꯥꯔꯤꯗ ꯆꯠꯄ ꯅꯪꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯥꯁꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯑꯥꯔꯇꯤꯁꯁꯤꯡ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤꯁꯦ ꯇꯝꯕ ꯉꯝꯃꯅꯤ ꯃꯅꯤꯄꯨꯔꯤ ꯗꯦꯟꯁꯇ ꯍꯥꯏꯅ ꯊꯥꯖꯕꯁꯦ ꯄꯣꯛꯏ ꯑꯁꯤꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯄꯥꯎꯁꯤꯡꯁꯤ ꯇꯥꯕꯗ ꯑꯗꯨꯒ ꯑꯩꯒꯤꯅ ꯈꯖꯤꯛꯇꯪ ꯃꯅꯨꯡ ꯍꯟꯖꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯂꯣꯟꯒꯤ ꯃꯇꯥꯡ ꯍꯧꯔꯛꯄꯁꯤꯒ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯖꯥꯒꯤꯁꯨ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯁꯨ ꯑꯁꯤꯒ ꯁꯨꯝ ꯃꯔꯤꯗꯨ ꯂꯩꯅꯕꯅꯤꯅ ꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯇꯥꯅꯤꯡꯕꯁꯨ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯦꯚꯦꯜꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ ꯑꯩꯈꯣꯏ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯑꯃ ꯑꯣꯏꯅ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯐꯣꯡꯈꯤꯕ ꯂꯩꯔꯦ ꯗꯨꯒꯩꯗꯨꯒ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯕ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯑꯩꯈꯣꯏ ꯑꯒꯔꯇꯂꯥ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯣ ꯂꯩꯀꯥꯏ ꯈꯔ ꯂꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯩ ꯑꯇꯣꯞꯄ ꯁꯕ ꯗꯤꯕꯤꯖꯟꯁꯤꯡꯗꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔ ꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯑꯩꯈꯣꯏ ꯀꯣꯃꯣꯟꯄꯨꯔ ꯍꯂꯥꯂꯤ ꯑꯗꯩ ꯑꯁꯣꯝꯗ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯚꯤꯂꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯃꯩꯇꯩꯂꯣꯟ ꯇꯥꯛꯄꯤꯕꯒꯤ ꯊꯧꯔꯥꯡꯁꯤ ꯀꯔꯝ ꯆꯠꯊꯔꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯂꯣꯟ ꯏꯕ ꯄꯥꯕ ꯉꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠ ꯑꯣꯐ ꯗ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯑꯣꯡꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤꯡ ꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯈꯪꯖꯤꯟꯕꯒꯤ ꯃꯊꯧ ꯂꯥꯛꯑꯦ ꯈꯪꯖꯤꯜꯂꯁꯤ ꯑꯗꯨꯒꯨꯝꯕ ꯏꯍꯧ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯊꯦꯡꯅꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯇꯦꯖꯇꯗꯤ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟ ꯇꯝꯕꯒꯤ ꯁ꯭ꯀꯣꯞ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯀꯣꯔꯁ ꯑꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯇꯥꯛꯄꯤꯕꯒꯤ ꯀꯣꯔꯁ ꯃꯥꯅꯦ ꯅꯍꯥꯔꯣꯟꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯔꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯈꯪꯖꯤꯟꯕꯒꯤꯏꯍꯧ ꯑꯃꯗꯤ ꯊꯦꯡꯅꯕ ꯎꯔꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯩꯈꯣꯏ ꯅꯣꯠ ꯑꯣꯟꯂꯤ ꯑꯒꯔꯇꯂꯥ ꯑꯩꯈꯣꯏ ꯑꯇꯩ ꯂꯩꯔꯤꯕ ꯁꯕ ꯗꯤꯕꯤꯖꯟꯁꯤꯡꯁꯤꯁꯨ ꯃꯩꯇꯩ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯌꯥꯝꯅ ꯍꯩꯅꯤꯡꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯏꯍꯧ ꯑꯃꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯑꯥꯁꯥ ꯇꯧꯔꯤ ꯂꯥꯛꯏꯕ ꯃꯇꯝꯁꯤꯒ ꯁꯣꯏꯗꯅ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯑꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯅꯤ ꯅꯨꯡꯁꯤꯒꯅꯤ ꯑꯃꯁꯨꯡ ꯂꯧꯁꯤꯟꯒꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯩꯇꯩ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯁꯤ ꯆꯍꯤ ꯃꯇꯥꯡ ꯂꯥꯛꯑꯒꯗꯤ ꯈꯪꯖꯅꯤꯡꯗꯨꯅ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯡꯁꯤꯟꯖꯩ ꯑꯁꯥ ꯇꯧꯔꯤ ꯑꯩ ꯑꯗꯨꯝꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯑꯃꯗꯤ ꯄꯣꯛꯑꯦ ꯑꯣꯖꯥ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯇꯦꯛꯁ ꯕꯨꯛ ꯀꯃꯤꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯏꯟꯗꯤꯌꯥ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥꯒ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯈꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗ꯭ꯔꯥ ꯃꯩꯇꯩ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯅ ꯇꯝꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯍꯧꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯇꯦꯡꯗ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄ ꯉꯝꯕꯅꯤꯅ ꯑꯁꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯇꯝꯕ ꯍꯧꯒꯠꯄꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯈꯟꯅꯕ ꯍꯧꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯀꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥ ꯀꯌꯥꯅꯗꯤ ꯑꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯅꯥꯀꯣꯡꯊꯥꯡꯗꯤ ꯌꯧꯍꯟꯗꯕꯗꯤ ꯅꯠꯇꯦ ꯌꯧꯍꯜꯂꯦ ꯑꯗꯨꯃꯛꯄꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯐꯥꯡꯗꯤ ꯊꯣꯏꯗꯣꯛꯄ ꯑꯗꯨ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯒꯤ ꯑꯗꯨ ꯇꯧꯕꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯈꯜ ꯄꯨꯈꯜ ꯍꯧꯖꯤꯛꯁꯨ ꯊꯣꯏꯗꯣꯛꯅ ꯄꯣꯖꯤꯇꯤꯚ ꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯖꯒꯦ ꯍꯥꯏꯕꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯉꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯩꯒꯥ ꯀꯣꯃꯣꯜꯖꯤꯔꯣꯏ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩꯁꯤꯡ ꯍꯧꯔꯒ ꯑꯒꯔꯇꯂꯥꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯂꯥꯎꯅ ꯆꯠꯈꯤꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯌꯥꯎꯖꯈꯤ ꯏꯃꯥ ꯂꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯖꯒꯦ ꯆꯦꯡꯕꯥꯛꯀꯤ ꯃꯤꯜ ꯊꯤꯡꯖꯤꯟꯕꯤꯌꯨ ꯆꯦꯡꯒꯤ ꯃꯤꯜ ꯊꯤꯡꯖꯤꯟꯕꯤꯌꯨ ꯐꯤꯁꯥ ꯂꯣꯟꯁꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯃꯥ ꯂꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨ ꯈꯣꯜꯂꯥꯎꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯨꯚꯃꯦꯟ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯈꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯨꯚꯃꯦꯟ ꯑꯃ ꯂꯥꯛꯇ꯭ꯔꯗꯤ ꯏꯂꯥꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯩꯁꯨ ꯑꯗꯨꯒꯨꯝꯕ ꯈꯣꯜꯂꯥꯎꯁꯦ ꯃꯨꯚꯃꯦꯟꯠꯁꯦ ꯏꯃꯥ ꯂꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁ꯭ꯀꯣꯞ ꯄꯤꯕꯤꯔꯕꯅꯤꯅ
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯞꯇꯁꯨ ꯑꯩꯈꯣꯏ ꯁꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯄꯤꯕꯤꯔꯣꯅ ꯒꯣꯚꯔꯟꯃꯦꯟꯗ ꯑꯗꯨ ꯍꯥꯏꯗ꯭ꯔꯗꯤ ꯑꯣꯖꯥ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯤꯡꯗꯦ So ꯑꯣꯖꯥꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃ ꯆꯪꯉꯤ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯃꯥꯅꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯖꯪ ꯈꯔ ꯆꯪꯁꯤꯟꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯁꯤꯅꯤꯀꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯥꯅꯦ 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 ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯨꯝ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗꯒꯤ ꯑꯣꯖꯥꯅ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯁꯨ ꯃꯇꯝ ꯀꯨꯏꯅꯁꯨ ꯂꯩꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯃꯟꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯁꯨ ꯀꯩꯅꯣ ꯇꯧꯕꯤꯅꯔꯝꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯤ ꯀꯔꯝ ꯍꯥꯏꯅ ꯎꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯈꯨꯟꯅꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯐ꯭ꯔꯣꯝ ꯄꯣꯏꯟ ꯚ꯭ꯌू ꯑꯣꯐ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟ ꯑꯦꯟ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯁꯔꯀꯥꯔ ꯄꯨꯝꯅꯃꯛ ꯆꯠꯈꯤꯕ ꯍꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯅꯤꯄꯨꯔ ꯊꯦꯡꯅꯔꯤꯕꯅꯤꯅ ꯍꯣꯏ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯑꯋꯥꯡꯕ ꯁ꯭ꯇꯦꯖꯇ ꯃꯣꯏ ꯃꯇꯝ ꯆꯥꯅ ꯊꯝꯃꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯅ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯄꯤꯕꯤ ꯀꯔꯤꯒꯤꯁꯨ ꯄꯤꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯦ ꯁꯛ ꯇꯥꯛꯄꯤꯔꯝꯕꯁꯦ ꯀꯣꯕꯤꯒꯨꯔꯨ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯅꯅꯤ ꯑꯁꯤꯗꯗꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯆꯨꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯗꯦꯟꯁꯁꯤ ꯑꯩꯈꯣꯏ ꯋꯥꯔꯜꯗ ꯈꯪꯍꯟꯕꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗꯩꯁꯨꯅꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯖꯥꯁꯤꯡꯅꯤ ꯑꯣꯖꯥ ꯅꯕꯀꯨꯃꯥꯔ ꯑꯣꯖꯥ ꯕꯨද්ධꯤꯃꯟꯇꯣ ꯃꯈꯣꯏꯁꯤꯅ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯆꯠꯂꯒ ꯅꯣꯇꯤꯔ ꯄꯨꯖꯥ ꯆꯟꯗ꯭ꯔ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯄꯨꯅ ꯑꯩꯈꯣꯏ ꯁꯤꯡꯍꯣꯜꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯨꯕ ꯎꯠꯂꯨꯕ ꯑꯃꯃ ꯎꯠꯂꯨꯕꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯖꯥ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯍꯥꯏꯔꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯒꯚꯔꯟꯃꯦꯟ ꯈꯪꯗꯦ ꯃꯤꯑꯣꯏ ꯈꯪꯗꯦ ꯃꯈꯣꯏꯅ ꯐꯣꯛ ꯅꯣꯠꯂꯨꯛ ꯇꯧꯔꯅ ꯔꯦꯁꯄꯦꯛ ꯄꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯂꯩ ꯑꯣꯖꯥꯗ ꯑꯩ ꯃꯇꯦꯛꯁꯤ ꯃꯇꯝ ꯈꯤꯇꯪ ꯂꯧꯔꯒ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯁ꯭ꯀꯤꯝꯁꯤ ꯃꯃꯤꯡ ꯒꯨꯔꯨ ꯁꯤꯁ꯭ꯌ ꯄꯔꯝꯄꯔꯥ ꯀꯧꯔꯤ ꯒꯨꯔु शिष्य परंपरा हाइबदी गुरु माना शिष्य मंगा खंगे तरु खंगे तारा खंगे अदो सही मगे को ताकपीता अखोगी नोट संकीर्तन पुंगजेबो अजासिंग लेरिबा हिजे मोहिदी पुंची सुप्पा कीर्तन साउरागा कीर्तनदा खुदेयमा फंगकपा बोरीबादा खुदेयमा फंगकपा दक्षिणा खरा अदु तनि मखोगी फंगजबा आइदो सेल थुंगी मतेंग अमा अमा अदुबुदी थोदोपा फंगजबा हाइबा जाय तो गुरु शिष्य परंपरा स्कीम सिगा अइना थबक सुरी मतमदा गवर्नमेंट एंगोंदा जाना कन्ना सेक्शन निंगसल्ली जे नंगना गुरु शिष्य परंपरा के स्कीम जी नंग अखोइदा गवर्नमेंट प्रपोजल पीबे ममंगदा माने कम्युनिटी पुनमक इन्वॉल्व ओइरब्रा एंगदमी नखोइगी मणिपुरी संप्रदाय की ओजा सिंह अहन अहन ओइरबा पुंगजेब लेइसे सकपले मोइ बुजि जाहनगदबनी अदो गवर्नमेंट ना अदुगुंबा माने सिग्नल में पीरमीना अदु मतुंग जामना आई असि स्कूप से लौखी अखोय मफम खुदिंगदा कितोन सकपा ओजा सिंह सिलेक्शन तौरगा ओजा सिना सही मगी कोर्सनी असि ओजा की जुमदा मन थाइना ममांगदा शिष्य सिना गुरु की मयमदा लेना करमना अखोयगी विद्या सिंह तममी हाइबदो अदुगी चपचाबा परिदो अखोयगी सही मजिगा ओजाना ताकपीबा तंबीबा ओजाना सही को था खुदिंगे लुपा लिसिंग मंगा फंगी ऑनरियम दो सही मदा नियर अबाउट 60,000 फंगनी छात्र सिंह सिलेक्शन ओइबा छात्र सिंहना 3,000 पर मंथ अदु मार्कना 36,000 लो सही मदा मार्कना फंगदबनी असि स्कीम जिगा मखादा अदुना अखोय मिति की कितोन सकपा ओजा जामना पुंगजेबा ओजा जामना असि स्कीम जिगा जामना मतिंग फंगी जामना कानगी ओजा सिंह लाकना अइंगोंदा उनादागा असिगुंबा मा स्कीम से लेरमगनी हाइबाचे अखोय पीबीबी तमक अखोयगी खंजरी हाइना ओजा सिंहना हाइ अखोय दिगदोनी कितोन सकनता मिसु जामना ताजबा नत्ते अखोय त्रिपुरा सिगा कितोन सउरगा खुदैयनि हेपुना दक्षिणा ताम सनिरुम पुना लाक्जबतनी अखोयगी हाइबु जुम हलागा हायंग करिसानी खनबन नंगनी इदो सही मदी चप चाबी मतिक चाना अई पौरा मचा सिंह ताकपी बसु ngmme पौरा मचा सिंह मतिक चाना मखोजु एंगोने तम्मंगम्मे
ꯑꯁꯤꯒꯨꯝꯕ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯁꯤ ꯌꯥꯝꯅ ꯑꯇꯥꯡꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯪꯍꯜꯂꯝꯃꯤ Okay, okay. Yam nungaje oja adu hojiki oriba phibam sida oja asumani haise khara future prospect haitare nongmo nobagi Tripura da Manipuri culture Manipuri loan si chakholakkani haina khanbra asigi matang oja gi wakhan kari lebi akhoi gi future haitare akhoi future generation si akhoi gi isagi loan isagi culture si ngak na thamgadra natragana si awaba kari thengnari basigi matang si khajiktan panbiram oja ꯑꯣꯖꯥ ꯑꯁꯤꯁꯨ ꯋꯥꯍꯪꯁꯦ ꯆꯥꯎꯔꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯊꯥꯖꯕ ꯂꯩꯔꯤ ꯊꯥꯖꯕꯗꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯍꯥꯡꯉꯕꯁꯨ ꯃꯩꯇꯩ ꯗꯥꯟꯁꯀꯤ ꯀꯣꯔꯁ ꯁꯕꯖꯦꯛ ꯂꯩꯔꯕꯁꯨ ꯃꯩꯇꯩ ꯁꯥꯇ꯭ꯔ ꯑꯃꯐꯥꯎꯗꯨꯒ ꯇꯝꯕ ꯆꯪꯈꯤꯗꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯑꯩꯒ ꯔꯥꯖꯀꯨꯃꯥꯔ ꯀꯣꯃꯜꯖꯤꯠ ꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯓꯨꯃꯨꯔꯇꯅꯤ ꯑꯗꯨꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯧꯈꯤꯕꯁꯤ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯆꯍꯤ 19 ꯃꯃꯥꯡꯗ ꯃꯇꯨꯡꯗ ꯊꯪꯅꯒꯤꯗꯤ ꯂꯧꯕ ꯑꯇꯩ ꯀꯥꯡꯕꯨꯁꯤꯡꯅ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯧꯔꯒ ꯃꯩꯇꯩ ꯗꯥꯟꯁꯀꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯧꯔꯒ ꯑꯇꯩ ꯁ꯭ꯀꯨꯞꯁꯦ ꯂꯧꯈꯤ ꯑꯗꯨꯒ ꯑꯩ ꯊꯥꯖꯕꯗꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ 2004-5ꯇ ꯂꯥꯛꯑꯒ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯊꯣꯛꯂꯛꯑꯦ ꯃꯈꯣꯏ ꯕꯤꯁ꯭ꯋꯚꯥꯔꯇꯤ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯆꯠꯂꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯗꯥꯟꯁ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁꯇ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯧꯔꯒ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯔꯕꯤꯟꯗ꯭ꯔ ꯚꯥꯔꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌ ꯆꯠꯅ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯃꯟꯅꯥꯗꯨꯒ ꯑꯩꯒꯤ ꯚꯥꯒꯤꯅꯤꯃꯒ ꯐꯪꯅꯅ ꯃꯣꯏꯁꯨ ꯏꯃꯥ ꯀꯣꯂꯥꯕꯇꯤꯒꯤ ꯌꯨꯝꯗ ꯂꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯑꯩꯒꯁꯨ ꯈꯪꯅꯈꯤ ꯇꯃꯟꯅꯥꯒꯤ ꯃꯇꯝꯗꯨꯒ ꯑꯩꯅꯁꯨ ꯀꯣꯜꯀꯇꯥ ꯆꯠꯄꯗ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯇꯃꯟꯅꯥꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯕꯤꯁ꯭ꯋꯚꯥꯔꯇꯤꯗꯤ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯂꯧꯕꯅꯤ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁꯇ ꯏꯃꯥ ꯀꯣꯂꯥꯕꯇꯤꯒꯤ ꯌꯨꯝꯗ ꯂꯩꯅꯁꯨ ꯇꯝꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇ ꯃꯥꯅꯦ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯌꯥꯝꯅ ꯑꯦꯗꯃꯤꯁꯟ ꯂꯧꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯂꯧꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯍꯥꯡꯉꯁꯨ ꯑꯉꯥꯡꯁꯤꯡ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯂꯧꯔꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯑꯩꯒꯤ ꯃꯣꯏ ꯑꯍꯨꯝ 2009-10 ꯑꯗꯨꯒ ꯄꯥꯁ ꯇꯧꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤꯗ ꯃꯣꯏ ꯆꯞ ꯆꯥꯅ ꯃꯣꯏ ꯑꯍꯨꯝꯅꯤ ꯄꯥꯁ ꯇꯧꯔꯛꯄꯁꯦ 2009ꯗ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯑꯅꯤꯈꯛꯅ ꯕꯤꯁ꯭ꯋꯚꯥꯔꯇꯤꯗꯒꯤ ꯑꯃꯈꯛꯅ ꯁꯥꯟꯇꯤꯅꯤꯀꯦꯇꯟꯗꯒꯤ ꯃꯇꯨꯡꯗꯗꯤ ꯑꯇꯩꯁꯨ 4-5 ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯊꯥꯖꯕ ꯂꯥꯛꯏꯕ ꯃꯇꯝꯁꯤꯒ ꯇ꯭ꯔꯤꯄꯨꯔꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯇꯩꯁꯨ ꯁꯥꯇ꯭ꯔ ꯃꯆꯥꯁꯤꯡ ꯃꯅꯤꯄꯨꯔꯤꯗ ꯗꯥꯟꯁꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤꯗ ꯊꯥꯖꯕ ꯂꯩ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯑꯃ ꯂꯩ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯥꯃꯥ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯒ꯭ꯔꯦꯖꯨꯑꯦꯠ ꯗ꯭ꯔꯥꯃꯥꯒꯤ ꯃꯊꯛꯇ ꯂꯧꯔꯤ ꯑꯁꯤꯁꯨ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯝꯅꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ स्कूल मजों हांगे सत्यजीत राय फिल्म एंड टेलीविजन इंस्टीट्यूट है शॉर्ट कोर्स ने हुजी फंगदी असिगेसु जामी की मसासिंग चंगे अदुना त्रिपुरा के कल्चर यंग जनरेशन की मनुंगा डे टू डे इंक्रीज होरकने हाइबसे एगी थादबनी Okay. Tasengna harabada akhoi ngasai khulak lairakta akhoi mamangaida yamna kai haitare traditional form da lairamba isei gi jagoi gi kaino si gi mayon ji khastang onthoga more academic amasung more professional gi mong da la e haibagi khudamni ojana harse tasengna mak wakhan ngam nungai amasung akhoi gi harauba phawi tasengna haragadi akhoi gi miramdam haitare akhoi bengali na maruina leiba agatala ba tripura haiba state side sidok meitei singna isa isa gi loan isa gi culture isa gi nat ngakna tesuena kumang jaksola pusu oisanu asigi kaino se isu nijari aduga loina lana ojadeina khajirang challenging oiba wahang amatang hangjaningi sina akhoi gi manungda maruina bangladesh su akhoi sumaina sum thengni ko oja asi mani tripura de kram oiba khangnei su haipet manarang undain khalli akhoi imung manungda nadragana mapa imung manungda de khara ngangnei akhoi mitei ron si aduga mapan thoglagadi khara mitei ron ngangbagi chang si khara handana ui hojikti larik heiba gi masing gi nomo nomo gi hengalakpagi matungina akhoi angang sing satra sing haidra larik laisu tamuba angang sing gi mitei ron iba paba ojawi gi lenga nadragana akhoi gi lenga chahi nifu mathak haitar makhoi di khara bo heire aduga chahi nifu gi makha kunthra gi makha kun mangai makha sing si manung
ꯃꯅꯨꯡꯗ ꯃꯤꯇꯩꯔꯣꯟ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕ ꯉꯝꯗꯕꯒꯤ ꯀꯩꯅꯣꯁꯦ ꯑꯋꯥꯕꯁꯦ ꯑꯁꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯤꯇꯩꯔꯣꯟ ꯏꯕ ꯄꯥꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯩꯅꯕꯁꯤ ꯁꯨꯝ ꯑꯣꯖꯥ ꯍꯦꯟꯒꯠꯂꯛꯏꯕ ꯀꯔꯝ ꯍꯥꯏꯅ ꯎꯏ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯣꯖꯥ ꯃꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯅ ꯄꯤꯕꯗ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯄꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯒꯔꯇꯂꯥ ꯂꯩꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯦꯜ ꯕꯤꯔꯃꯪꯒꯣꯜꯁꯤꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯖꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯒꯔꯇꯂꯥꯁꯤꯒ ꯃꯣꯠꯆꯣꯡꯒꯅꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯕꯤꯟꯅꯅ ꯀꯣꯂꯦꯖ ꯄꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯒꯔꯇꯂꯥꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯇꯩꯔꯣꯟ ꯉꯥꯡꯕꯗ ꯏꯀꯥꯏꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯄꯨꯈꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩꯔꯣꯟꯅ ꯏꯃꯥꯂꯣꯟꯅ ꯍꯪꯒꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡꯅ ꯕꯦꯡꯒꯣꯂꯤ ꯂꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯗꯣ ꯃꯤꯇꯩꯔꯣꯟꯁꯦ ꯂꯣꯜꯂꯒ ꯃꯣꯏ ꯏꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯒꯨꯝ ꯊꯦꯡꯅꯔꯝꯃꯤ Okay. but today ꯉꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯇꯣꯇꯦꯜ ꯆꯦꯟꯖ ꯑꯣꯏꯔꯦ ꯑꯣꯖꯥ ꯃꯤꯇꯩ Okay. ꯃꯆꯥ ꯑꯃꯅ ꯃꯄꯥꯟꯗ ꯃꯔꯨꯞ ꯑꯅꯤ ꯊꯣꯛꯂꯛꯄꯗ ꯃꯤꯇꯩꯔꯣꯟ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯅ ꯀꯅꯥꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯄꯨꯈꯟꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯏꯠ ꯏꯁ ꯑꯦ ꯒꯨꯗ ꯁꯥꯏꯟ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯩ ꯐꯤꯂꯤꯡꯁꯦ ꯂꯥꯛꯑꯦ ꯑꯩ ꯃꯩꯇꯩꯅꯤ ꯑꯩꯒꯤ ꯆꯞ ꯆꯥꯕꯤ ꯃꯇꯤꯛ ꯆꯥꯕ ꯂꯣꯟ ꯂꯩ ꯀꯜꯆꯔ ꯂꯩ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯔꯗꯤ ꯌꯥꯝꯅꯁꯨ ꯔꯦꯁꯄꯦꯛ ꯄꯤꯕꯤ ꯑꯗꯨꯅ ꯑꯗꯒꯤ ꯄꯤꯛꯆꯔꯁꯦ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯗ ꯃꯥꯅꯦ ꯑꯣꯞꯁꯅꯦꯜ ꯁꯕꯖꯦꯛ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯣꯏꯔꯝꯃꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯨꯡꯒꯪ ꯆꯠꯈ꯭ꯔꯒ ꯑꯉꯥꯡꯁꯤꯡꯅ ꯃꯤꯇꯩꯔꯣꯟ ꯄꯥꯕꯁꯤꯗꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯃꯤꯇꯩꯔꯣꯟꯅꯤ ꯑꯣꯖꯥ ꯑꯉꯛꯄꯅꯤ ꯃꯈꯣꯏ ꯗꯪ ꯄꯥꯅ ꯁꯩꯔꯦꯡ ꯈꯪꯗꯦ ꯀꯣꯕꯤ ꯆꯥꯎꯕꯒꯤ ꯁꯩꯔꯦꯡ ꯄꯥꯕ ꯉꯝꯃꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯅꯤꯜꯀꯥꯟꯇꯒꯤ ꯁꯩꯔꯦꯡ ꯄꯥꯕ ꯉꯝꯃꯤ ꯊꯤꯕꯁꯨ ꯉꯝꯃꯤ ꯑꯁꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤꯅꯣ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ Okay. Aduga akoige Tripura-dagi Manipur-da chatna mitai akoi Assam-dagi chatli dumaina Tripura-dagi akoi Manipuri Department Manipuri University Manipuri Department da natragana DM College da Manipuri loan tamna asigi matang da nainaba natragana kano tawbagi keno sidi hojik sum jakholabra natragana asigi keno si hojik phau laktribo oja asigi keno si ihose kanadi deagi oibre same country ni na karigumba BA du Agartala da tamo si MA sidi Manipur da tamuge natragana honors lawla Manipuri Department tamuge kai ba sigi umba wakhalon jawba angangsing natragana harol manunga tholokpa yawrabra natragana hojik phau yawdri oja ꯑꯣꯖꯥ ꯃꯩ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯤꯃꯖꯥꯛ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇꯝ ꯆꯠꯈ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯇ꯭ꯔꯤꯄꯨꯔꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯅ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁꯀꯤ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯂꯧꯔꯨꯕ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯣꯅꯥꯔꯁ ꯂꯧꯔꯒ ꯑꯥꯗ ꯆꯠꯅ ꯇꯝꯃꯨꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗꯁꯨ ꯂꯩꯔꯦ Tripura Manipuri University to Angang Jamna Tamme Kanagumana gold medal loaners who lakpa amani jauna re oja. Okay. So duaragadi ngasagi akoi ai nang sa hajabadin akoi academic keli haitare academic ki lamdasu akoi Tripura da leiba akoi naharol mitei naharol gi manungda thawoina akoi Manipuri subject amadi jagoi seida thawai yawba sing chatna tambagi kano si haugalle sigi practice haigada sigi kano si lai haibadini oja mathang da question amana akoi gi kano Ai matang siga habiu matang siga wari wa hamda panjage asini Manipuri Sahitya Parishad Tripura na ahan boina akoi akoi 2004 dagi akoi higher secondary madhyamik ta first division phangba mahiroli sumba khoina jamna ikai khurmana reception pirammi to akoi na ahan ba reception pi bado old Tripura da minifude satra nifude hena koi pi banga mamde to last year sakki basiti asiguma reception pi baji near about 200 ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯀꯥꯗꯦꯃꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯟꯕꯒꯤ ꯋꯥꯈꯜ ꯄꯨꯈꯟꯁꯦ ꯌꯥꯝꯅ ꯄꯣꯛꯂꯦ ꯑꯦꯚ꯭ꯔꯤ ꯏꯌꯔ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯇꯦꯛꯅꯤꯀꯦꯜ ꯀꯣꯂꯦꯖꯇ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯒꯤꯗꯃꯛ ꯃꯁꯤꯡ ꯌꯥꯝꯃꯦ ꯗꯥꯛꯇꯔ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯑꯦꯟꯇ꯭ꯔꯦꯟꯁꯇꯁꯨ ꯗꯥꯛꯇꯔ ꯆꯥꯟꯁ ꯐꯪꯕ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯇꯩ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯩ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯟꯁꯤꯡ ꯑꯁꯦ ꯇꯨꯡꯗ ꯁꯣꯊꯅ ꯂꯩꯇ꯭ꯔꯦ ꯆꯞ ꯆꯥꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ challenging oina aisu oidaba jate aisu bana asigi challenging je akoigi naharon je angang manungda oja jamna leire aina amana chokthok tani ngai di hayeng la imu tam da ju koigi angang hing ate su tholakhini civil service ta khangde administration khangde ama hu putting da khangde jamna leire hujik su ate tholakhini oja okay asini hajaning bada
Okay, thank you Oja yam nungai jare Oja ga sumaina khoi gi nghaktang or ga so Oja gi chilla matam je kaitho ga koi Manipuri Mirror platform sida yaubi duna saruk yabi duna Oja gi isa gi ta oi ba natana koi Tripura gi state ki thakta kari kari thabak chathari ba Manipuri culture amasung all over koi Manipuri literature and culture matang da Oja gi wakhlon phongdok pi ba amasung kari kari oi ba hujik oi ba film sik matang da mayek chumna mayak siangna tamiba paudam biba gi tamak thagachari aduga loina loina akoigi asidai sida akoigi ngasigi ken haitar event online event asi yangbiriba audience maru oina Bangladesh Tripura Assam akoi North America da leiba America Canada leiba akoi oja sing mapang sing isen sing maidon sing pono ko soi ni kai khumna jari mosung nolok jari mosung toimal khango jari asidai sida akoi kai haitar ma comment thambiduna yamna pungning thogat pirakpa ai busu amasung oja busu nising pirakpa oja el biramongol ite koi tema bina adugedi koi Bikram adugedi oja akoi kaga sanaton rasel haibiu asuma tau mayam su oja gi pauta tari adu oja hojik koi nghaktang potha boina oja gi sereng amani tang oja gi nakanda leibiragadi oja gi sereng amani tang oja na i gi ba koi su taba koi na pa su phangdabani na koi lap su leiba adu no oja no mangai de i gi ba bo order khandak i gi bo oja na pamjaba sereng khatang kutta paibiraga sereng khatang mayam da la thokpina ba nising jari oja khara matam nobi ai sum asi matang sida akoi ai ate keno sum haibijar oja ki sum sereng nu pabina ba sum nising jari oja ki keno si net se khara di shon bana khara blur chatle aduga khoni phajana tari video de khara lak pasi wat le video lak si wala akhoi khwana akhoi trip agatla da mai laktri okay okay hoi aduna so era moja aduna aduga tabudi power se leita ba video lak khara su sound di phajana lai sound is okay aduga odoi di haibi hoja oja gi sereng du haja haibi oja 오자기 세대는 보태기로 아주 그럼 세대 바가다바 그럼 라릭터기 나트라나 퐁기도바 오라가수 퐁기도바 두 하이비라가 오자기 세대 그라 파톡피나바 에나 니싱자리 aida hojik padori ba hingja aigi ihaurak to ipom da phongi ba shading matani anu ba shading je ina jabrak ta bani na ado asige dum pajarage mayam na ngakpi gane aibu aina ahamada paikhan libas oja ina haja ki bodong sagi akoi Bangladesh tagi phongba oja eke selamna i you to ba akoi Manipuri site tai bongobonto mukti jud asidei hida oja gi sereng ma su koi thengna ki to yaragadi asigi sereng sisu yauna pabina ba ina singjari bengoli du ne ko mitero ne bengoli du oina eke kona sum pajarake ba ina okay aina hanba pagadur ba sereng si engning ge na khoi gi sobbota ase okay engning de na khoi gi sobbota ase thenglaba ahing amada nongmadi angang amagi kappagi khonjelna Brindaban leikai jakai re amabu amana hangki kadai dano kanagino maikai engki naha khara thorakle thangnare ukha amada firol firangna kupsinduna ngahak mamangda pokpa angang amabu amana engnaki wahangi miyengda kari tauni kari tauroi khangkhide miyoi kaya pullare hangakhi karino kadai dano khanghanki miyambu phangnarabadugi maramda laishonki ahalsingna kanana thina ngangbiri misak khangraba angangdugi mapa mamapu kapli angang ado minok khonjelda jibagi athuiba miyoising kanagi maralna ukhongsida ibu kanano aigi palem panthau konchen biuni thawai se miyoi bagi thodang pangthok jage samuddugi irau kholda mikol mangki bagum miyoi kayage tukatcha wahangda angangdugi kappage khonjel tapna mang khare mamit macha ani uisan khare engning na khoigi sobbata je hai bagum aigi matungi sereng sina hoi pathabi ai ahambada miteron da pajake Abdul nangbu tari bra haibase matungda bangla londuga pajarakke Abdul nangbu tari ba kanana su khangdrabasu aidi khangi
turel sigi ming magun paklaba khwai ni sangbanar ba atiagi makhada numit ki machekna jai turel sigi ising mapan anida lepli Abdul Nimai maige ani romda amabu amana masak khangna de Nimai na khangi Abdul Bangladesh kini turel gi mapan amada lepli BSF amarum da chatli ansar BDR amabu amana hangning labasu ngamde Abdul na khalli turel gi torban anirum amattani atia amagi makhada khaidok patani turel sina Nimai na uri pairi uchek nong kaya chatkhare mandir mathak masjid tamna tureli bi ipom mapan amadagi amaromda Abdul Nimai amabu amana engna leiri sandhagi arotigi makhol ayuki azan gi paujel thingma ngam khidri BSF BDR singna khunjel lumna hainingi Nimaina turel iselgi ining kholda mang khare Nimai khwaigi iselda taukha kare pauning kholdo Abdul ningbu taribra nangse aigi marupni ki Bangladesh pajage হাবিউ ওজা হাবিউ হলপ করে আমি বলতে পারি সুপ্রশস্ত বহমান এই নদীর নাম খোয়াই নীল আকাশের নিচে সূর্যের আলোক রশ্মিমালা আনুভূমিক জলরাশির উপর বিকির্যমান দুই প্রান্তে দাঁড়িয়ে আছে আব্দুল আর নিমাই চেনে না একজন আরেকজনকে শুধু জানে নিমাই আব্দুল বাংলাদেশি তীরের এক প্রান্তে দাঁড়িয়ে আছে BSF অপর প্রান্তে আনসার বিডিআর সতর্ক পাইচারি বাড়াতে পারে না বন্ধুত্বের মুখ্যম হাত আব্দুল জানে নদীর বিশাল তটভূমি এক ও অভিন্ন নীল আকাশের নিচে মাঝখানে শুধু বয়ে চলেছে নদী সারি সারি পাখি মেঘরাশি মালা মন্দিরের উপর দিয়ে উড়ে যায় মসজিদের দিকে তরঙ্গায়িত ঢেউ মিলে যায় এক প্রান্ত থেকে আরেক প্রান্তে মুখোমুখি দাঁড়িয়ে আছে আব্দুল্লাহর নিমাই সন্ধ্যার মাঙ্গলিক আরতি ভোরবেলায় আজানের ধ্বনি বন্ধ করতে পারেনি BSF আর BDR সজোরে চেঁচিয়ে ওঠে নিমাই প্রবাহিত নদীর কলকল শব্দে মিশে যায় তার কণ্ঠস্বর অনুরণিত শব্দে ভেসে যায় নদীর বুকে আব্দুল তুমি কি শুনতে পাচ্ছ তুমি আমার বন্ধু Thank you oja yam nungai je Bangla amasung Miteiron animakta handokna akoi Bangladesh handokna oja na tahan biba oja gi mathang ama pa ki gadran tragna mathang keno doina wahang pa kum doina la gadra ai amatanga pa jagi gi hoi abi oja pa thabi asi oji ki same lyrics de ni ko I horak laba ipom dagi mane okay ai gi saideng skimming I horak taba ipom okay চেন্থারাই ওয়াংলেবে হিমালয়দগি গঙ্গা যমুনা ব্রহ্মপুত্র চেলি গোদাবরী কাবেরী খুঙ্গাং লম্বি কায়াবু তুঙ্গইনা রমলাগা নিংথেরবা আকিবা শক্তম গলইনানা তিল্লুরে পাকলাবা সমুদ্রগি তাম্পাকতা গঙ্গা পদ্মা গোদাবরী amatta ওই খরি পাকসিদা ইহৌরাকলে আনোবা শক্তমগি ইপোম আমাগি মাতুংদা আমা ভারত মহাসাগরদগি সান্দোকখারে আরব প্রশান্ত আটলান্টিকা থুঙ্গুরে তিলডোরে হোয়াংহু আমাজন মিসিসিপিগা ngairemle ভলগা নীল টেমস আপন বা সাক্তামগি ইহৌরাকলেবে ইপম নিংথিজে আপন বা খন্তুকি ইসেই পুকটিংদা থাজবা পোকলে মিউইসিংগি মালেম সাখেন বিনি হুমগি নং চুপ তুথারাকপাদা সাকায়রাকলে মারা কাংখ্রাবা লাইরাং মাপাম বিসিং পাইরাকলে খৈমো আনোবা সেসাক্কা Kukilgi makolna fajahalli malembu amritagi ichel chenthari malemda nongyo nungsana thingba ngamkhidi nungaibagi ihunna atia sin khare asini aigi sedeng ihoragrabe ipom okay yam nungai oja asigi keno si oja khoi Bengali da su translate tauna phongmogi keno lei bra na tragana sum atopa na Miteiron ni lari ko na thang da phonga na khalli bro oja asi ai bengali dadi thoitokpai je tawjara roige ai Miteiron da pono makse tawsakyo kota okay adu oja hoji sum ibadi electric ko lepte okay so ireng hoji
ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩ ꯑꯇꯩ ꯁꯩꯔꯦꯡ ꯋꯥꯔꯦꯡꯒꯁꯦ ꯊꯣꯏꯗꯣꯛꯄ ꯏꯗ꯭ꯔꯦ ꯑꯣꯀꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯁꯤ ꯑꯥ ꯂꯥꯏꯔꯤꯛ ꯎꯠꯄ ꯖꯥꯠꯂ ꯑꯁꯤ ꯌꯥꯅꯤ ꯑꯗꯨ ꯑꯣꯖꯥꯒꯤ ꯌꯦꯡꯉꯣ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯤ ꯈꯔ ꯑꯁꯤ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯑꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯑꯩ ꯈꯔ ꯁꯣꯜꯂꯦ ꯑꯩ ꯑꯗꯨꯅ ꯀꯩꯅꯣꯁꯤ ꯂꯥꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣꯁꯤ ꯂꯥꯛꯇ꯭ꯔꯦ ꯑꯣꯖꯥ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯆꯤꯟ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯁꯥꯎꯟ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯚꯣꯠ ꯑꯣ ꯁꯣꯔꯤ ꯑꯁꯤ ꯎꯕ ꯍꯥꯏꯁꯦ ꯃꯥꯅꯦ ꯑꯥ ꯑꯩꯒꯤ ꯐꯥꯗꯔ ꯏꯟ ꯂꯣ ꯀꯩꯊꯦꯜꯂꯛꯐꯝ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯎꯝ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯃꯩꯇꯩꯒꯤꯇ ꯅꯠꯇꯦ ꯑꯁꯤ ꯑꯇꯩ ꯑꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯕꯦꯡꯒꯣꯂꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯗꯨꯅ ꯑꯣꯖꯥꯁꯤꯅ ꯂꯩꯔꯤꯉꯩꯗ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯇꯥꯡꯀꯛ ꯈꯔ ꯕꯪꯂꯥꯗ ꯏꯊꯣꯛꯅ ꯊꯔꯝꯃꯤ ꯑꯗꯨꯒ ꯐꯣꯡꯕꯒꯤꯗꯤ ꯉꯝꯈꯤꯗꯦ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯁꯦ ꯌꯦꯡꯉꯨ ꯑꯩ ꯃꯇꯥꯡ ꯁꯤꯕꯥꯡꯗꯤ ꯑꯩꯅ ꯏꯔꯝꯃꯃꯤ ꯃꯇꯨꯡꯒꯤ ꯃꯇꯥꯡꯁꯦ ꯅꯪꯅ ꯃꯦꯟꯁꯟꯅ ꯐꯣꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯣ ꯑꯣꯖꯥꯅ ꯏꯔꯝꯕꯁꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯈꯝꯕꯒ ꯅꯣꯡꯃꯥꯟꯒ ꯂꯩ ꯊꯤꯕꯒꯤ ꯃꯇꯥꯡꯁꯤ ꯚꯥꯅꯤ ꯏꯔꯝꯕꯁꯤ ꯑꯗꯣ ꯑꯣꯀꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯏꯗꯤꯇꯤꯡ ꯇꯤꯇꯤꯡ ꯔꯤꯗꯥꯏꯠ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯏꯔꯝꯕꯁꯦ ꯇꯣꯉꯥꯟꯅ ꯈꯝꯕ ꯊꯣꯏꯕꯤ प्रथम भाग ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯣꯡꯉꯦ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ 2021ꯗ ꯑꯩꯈꯣꯏꯅ ꯐꯣꯡꯉꯦ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯣꯡꯉꯤꯕꯁꯤꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯕꯦꯡꯒꯣꯂꯤ ꯄꯥꯕ꯭ꯂꯤꯁꯔ ꯑꯃꯅ ꯐꯣꯡꯕꯅꯤ ꯃꯥꯛꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒ ꯐꯣꯡꯈꯤꯗꯦ ꯃꯥꯅ ꯕꯦꯡꯒꯣꯂꯤ ꯄꯥꯕ꯭ꯂꯤꯁꯔꯗꯨꯅ ꯐꯣꯡꯕꯅꯤ ꯑꯣꯖꯥ ꯑꯗꯨꯗꯒꯤꯗꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯁꯤꯗ ꯑꯩꯅ ꯁꯣꯔꯤ ꯇꯨ ꯏꯟꯇꯔꯞ ꯁꯤꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯄꯣꯏꯇ꯭ꯔꯤ ꯐꯣꯔꯝ ꯑꯩꯈꯣꯏꯒꯤ ꯀꯥꯕ ꯀꯩꯅꯣ ꯑꯣꯏꯅ ꯐꯣꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯣꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯐꯣꯡꯉꯤꯕ ꯑꯣꯖꯥꯒꯤ ꯍꯟꯗꯣꯛꯄꯒꯤ ꯃꯑꯣꯡ ꯁ꯭ꯇꯥꯏꯜꯁꯦ ꯀꯔꯝꯕ ꯁ꯭ꯇꯥꯏꯜꯗ ꯑꯩꯈꯣꯏ ꯍꯟꯗꯣꯛꯄꯤꯕ ꯑꯁꯤ ꯍꯟꯗꯣꯛꯄ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯁꯦ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯏꯕꯅꯤ ꯁ꯭ꯇꯣꯔꯤ ꯑꯣꯀꯦ ꯑꯣꯏꯅ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯁꯩꯔꯦꯡ ꯁ꯭ꯇꯣꯔꯤ ꯅꯠꯇꯦ ꯁ꯭ꯇꯣꯔꯤ ꯐꯣꯔꯝꯗ ꯑꯣꯏꯅ ꯏꯕ ꯁ꯭ꯇꯣꯔꯤ ꯐꯣꯔꯝꯗ ꯑꯣꯀꯦ ꯇ꯭ꯔꯤꯄꯨꯔꯥ ꯕꯥꯅꯤ ꯄ꯭ꯔꯀꯥꯁꯟ ꯍꯥꯏꯕꯁꯤꯅ ꯐꯣꯡꯕꯅꯤ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀꯣꯜꯀꯥꯇꯥꯗꯩꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯃꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯅꯈꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯤꯡꯁꯤꯜꯂꯛꯈꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇꯣ ꯀꯩꯗꯧꯉꯩ ꯐꯪꯒꯅꯤ ꯑꯗꯨꯁꯨ ꯈꯔ ꯌꯥꯡꯅ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯀꯣꯜꯀꯥꯇꯥ ꯑꯃꯁꯨꯡ ꯑꯒꯔꯇꯂꯥꯒꯤ ꯚꯥꯕꯣꯛꯁꯤꯡꯅ ꯌꯥꯝꯅ ꯇꯛꯁꯜꯂꯛꯑꯦ ꯑꯣꯖꯥ ꯑꯗꯣ ꯃꯇꯨꯡꯒꯤ ꯇꯥꯡꯀꯛꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯅꯗꯤ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯈꯔꯗꯤ ꯚꯣꯂ꯭ꯌꯨꯝꯁꯦ ꯆꯥꯎꯕ ꯇꯥꯏ ꯍꯥꯏꯗꯤ ꯃꯇꯨꯡꯒꯤ ꯚꯣꯂ꯭ꯌꯨꯝꯁꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯕ ꯑꯗꯨꯗꯒꯤꯗꯤ ꯀꯥꯎ ꯐꯥꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯈꯣꯡꯒꯠꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣই ꯊꯣꯏꯕꯤꯕꯨ ꯂꯣꯏ ꯊꯥꯕ ꯂꯣꯏꯗꯩ ꯀꯨꯝꯃꯛꯄ ꯑꯗꯒꯤ ꯀꯩ ꯐꯥꯕ ꯑꯗꯒꯤꯗꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯅ ꯚꯣꯂ꯭ꯌꯨꯝ ꯈꯔ ꯆꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯎꯑꯦꯕꯔ ꯑꯩ ꯇꯨꯖꯨꯡꯗꯦ ꯀꯤꯗꯅ ꯑꯩ ꯑꯗꯨꯒꯤ ꯁ꯭ꯇꯦꯞꯇꯨꯃ ꯂꯧꯈꯠꯄ ꯍꯧꯔꯦ ꯑꯗꯣ ꯄꯥꯅ ꯇꯥꯍꯟꯒꯗꯕꯗꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯄꯨꯔꯛꯄ ꯑꯩꯒꯤ ꯃꯇꯥꯡ ꯑꯗꯣ ꯃꯇꯝ ꯐꯪꯉꯒꯗꯤ ꯇꯥꯟꯐꯝ ꯐꯪꯉꯒꯗꯤ ꯇꯨꯡꯗ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯆꯍꯤꯁꯤꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯩ ꯊꯥꯖꯔꯛꯀꯦ ꯑꯗꯣꯝꯅꯁꯨ ꯐꯪꯕꯤꯒꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯅ ꯈꯝꯕ ꯊꯣꯏꯕꯤ ꯄꯥꯔꯠ 2ꯁꯦ ꯕꯪꯂꯥ ꯂꯣꯟꯗ ꯁ꯭ꯇꯣꯔꯤ ꯐꯣꯔꯝꯗ ꯑꯩ ꯐꯣꯡꯗꯒꯤ ꯌꯥꯝꯅ ꯍꯣꯠꯅꯖꯔꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯕꯣ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒꯤ ꯀꯩꯅꯣꯒꯤ ꯂꯣꯟꯗ ꯄꯣꯏꯇ꯭ꯔꯤꯒꯤ ꯐꯣꯔꯝꯗ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯐꯣꯔꯝꯗ ꯑꯣꯏꯅ ꯏꯊꯣꯛꯄ ꯃꯥꯅꯤ ꯍꯥꯏꯇꯥꯔꯦ ꯃꯧꯅ ꯑꯣꯖꯥꯅ ꯁꯨꯝ ꯃꯥꯅꯤ ꯀꯩꯅꯣꯗꯨ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤꯗꯨ ꯊꯤꯝꯗꯨ ꯊꯝꯃꯒ ꯋꯥꯍꯩꯗꯤ ꯕꯦꯡꯒꯣꯂꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤ ꯀꯩꯅꯣ ꯃꯥꯅꯤ ꯄ꯭ꯔꯣꯁ ꯑꯩꯈꯣꯏ ꯀꯜꯄ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯁ꯭ꯇꯣꯔꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯤꯡ ꯐꯣꯔꯃꯦꯠꯇ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯉꯝꯃꯒꯗꯤ 2023ꯗ ꯐꯣꯡꯒꯅꯤ ꯍꯥꯏꯔꯤꯅꯤꯀꯣ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯌꯨ ꯐꯥꯔꯁ ꯄꯥꯔꯠꯇ ꯑꯩꯒꯤ ꯐꯥꯗꯔ ꯏꯜꯂꯣꯅ ꯏꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯇꯥꯏꯜꯁꯤꯒ ꯑꯩꯈꯣꯏ ꯁ꯭ꯇꯥꯏꯜꯒꯗꯤ ꯃꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯥꯗꯔ ꯏꯜꯂꯣꯅ ꯏꯔꯝꯕꯁꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯅ ꯇꯥꯍꯟꯒꯦ ꯈꯪꯕꯤꯒꯅꯤ ꯀꯔꯤ ꯁ꯭ꯇꯥꯏꯜꯗ যুবরাজ ভবনে খাম্বা আজকে একদম হকজারাগে আসিন আহানবানি যুবরাজ খাম্বাকে লক্ষ্য করিয়া কি বলছিলে বাবা তুমি ময়রাংবাসী ময়রাংয়ের কোন গ্রামে তোমার বাড়ি খাম্বা হে মহাত্তন ওই যে পূর্ব দক্ষিণ কোণে যে দুইটি নদী দেখা যাইতেছে ওই দুই নদীর মধ্যভাগে যে গ্রামটি আছে তাহাতে আমার বাড়ি যুবরাজ তাহা হইলে বেশি দূরের কথা তো নয় আর তুমিও এত
ছোট বালক নও যে এমত অবস্থায় তুমি এতদিনে আমাকে চিনিলে না, ইহা কেমন কথা? খাম্বা, হে পিত, হে ধনী, আপনার কথা সত্য, কিন্তু আমি অতি শৈশবে মাতৃহারা কাঙাল গ্রামের লোকে প্রতিপালিত, আর গ্রামের শেষ প্রান্তে ছিলাম। তদুপরি কোনো কারণবশত মনের দুঃখে লকটাক হ্রদের মধ্যবর্তী দ্বীপে কয়েক বছর অবস্থান করিয়া অতিকায় ক্লেশে বন্য শাকসবজি সিদ্ধ করিয়া এগুলি এবং ফলমূল ভক্ষণ করিয়া জীবন রক্ষা করিয়া আসিয়াছিলাম। গতকাল মাত্র নিজ গ্রামে ফিরিয়া আসিয়াছি, এই কারণে আমি আপনাকে চিনি নাই। আসিনি ওখানে অজানা ইরাম্বা ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯅꯗꯤ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯈꯔ ꯋꯥꯗꯧꯔꯝꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯣꯂꯣꯀꯦꯜ ꯑꯩꯈꯣꯏꯒꯤ ꯆꯣꯜꯇꯤ ꯚꯥꯁꯥ ꯍꯥꯏꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯀꯩꯅꯣꯁꯦ ꯈꯝꯕ ꯊꯣꯏꯕꯤ ꯁꯦꯀꯦꯟ ꯄꯥꯔꯠꯁꯦ ꯑꯩꯅ ꯏꯊꯣꯛꯄ ꯍꯣꯠꯅꯖꯔꯤꯁꯦ ꯑꯣꯖꯥ. Okay, okay. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ 2023ꯗ ꯀꯔꯤꯒꯨꯝꯕ ꯉꯝꯃꯒꯗꯤ ꯐꯣꯡꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯩ ꯑꯇꯩꯁꯨ ꯊꯕꯛ ꯑꯆꯧ ꯑꯆꯧꯕ ꯊꯕꯛꯁꯨ ꯄꯥꯏꯈꯠꯄꯤꯔꯛꯀꯗ ꯌꯥꯝꯅ ꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯕꯛꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯏꯐꯤꯛ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯍꯥꯀꯥꯄꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯕꯦꯡꯒꯣꯂꯤꯗ ꯀꯩꯅꯣꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯁ ꯑꯩꯈꯣꯏ ꯋꯥꯔꯦꯡ ꯋꯥꯔꯤ ꯃꯆꯥꯒꯤ ꯐꯣꯔꯃꯦꯠꯇꯕꯨ ꯑꯣꯏꯔꯣ ꯋꯥꯔꯤꯒꯤ ꯐꯣꯔꯃꯦꯠꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯥꯠꯕꯒꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡꯒꯤ ꯐꯣꯔꯃꯦꯠꯇꯕꯨ ꯑꯣꯏꯔꯣ ꯑꯃ ꯕꯦꯡꯒꯣꯂꯤꯗ ꯐꯪꯍꯟꯕ ꯉꯝꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯣꯖꯥ ꯃꯇꯝꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯡ 1:30 ꯑꯁꯤ ꯐꯥꯖꯤꯜꯂꯛꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯍꯧꯒꯠꯆꯔꯒꯦ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯀꯩꯅꯣ ꯇꯧꯅꯤꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯎꯇꯥꯛ ꯅꯠꯇꯦꯀꯣ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯁꯦꯌꯔ ꯇꯧꯅꯤꯡꯂꯤꯕ ꯑꯗꯨ ꯁꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ. ꯍꯣꯏ, ꯌꯥꯝꯅ ꯈꯔꯗꯤ ꯃꯇꯝ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯑꯩꯕꯨ ꯁ꯭ꯀꯨꯞ ꯄꯤꯕꯤꯕꯒꯤꯗꯃꯛꯁꯨ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯄꯥꯎꯇꯥꯛꯇꯤ ꯀꯩꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯏꯁꯩ ꯑꯃ ꯂꯩ ꯑꯣꯖꯥ. ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯁꯛꯄ ꯉꯝꯃꯣꯏ. ꯁꯩꯔꯦꯡꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ. ꯏꯁꯩꯗꯣ ꯑꯁꯤꯅꯤ: ꯄꯤꯛꯂꯕ ꯃꯤꯡꯁꯦꯜ ꯊꯝꯂꯁꯤ ꯃꯥꯡꯗ, ꯌꯦꯡꯕꯤꯌꯨ ꯇꯠꯇꯅ, ꯂꯣꯟꯅ ꯖꯥꯇꯤꯒꯤ ꯁꯛꯇꯤꯅꯤ, ꯏꯔꯣꯟ ꯂꯩꯇꯕ ꯖꯥꯇꯤꯗꯤ ꯃꯥꯡꯈꯤꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ, ꯄꯤꯛꯂꯕ ꯃꯤꯡꯁꯦꯜ ꯊꯝꯖꯔꯤ ꯃꯥꯡꯗ. ꯑꯁꯤꯅꯤ ꯑꯩꯒꯤ ꯑꯂꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕ ꯑꯣꯖꯥꯕꯨ. Okay. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯏꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯅ ꯄꯨꯊꯣꯛꯈꯤꯕ ꯂꯤꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯦꯅꯤ ꯗꯥꯏꯂꯣꯒ ꯑꯣꯖꯥꯒꯤ ꯆꯤꯟꯐꯥ ꯑꯣꯏꯅꯒ ꯄꯨꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥꯅ ꯆꯞ ꯆꯥꯕꯤ ꯀꯩꯅꯣꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯟ ꯑꯃꯇꯪꯒ ꯂꯩꯔꯒꯗꯤ ꯗꯥꯏꯂꯣꯒꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯝꯕ ꯃꯑꯣꯡ ꯀꯔꯝꯕ ꯂꯤꯂꯥꯒꯤ ꯀꯔꯝꯕ ꯁꯤꯟ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗ ꯇꯥꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯣꯏ. ꯍꯥꯏꯕꯤꯌꯨ. ꯑꯩ ꯂꯥꯏꯔꯤꯛꯁꯤꯒꯤ ꯄꯥꯅ ꯇꯥꯍꯟꯖꯒꯦ ꯂꯤꯂꯥꯒꯤ ꯃꯇꯦꯛ ꯑꯃ. ꯑꯩꯅ ꯌꯥꯝꯅꯁꯨ ꯄꯥꯝꯖꯕ ꯗꯥꯏꯂꯣꯒꯅꯤ ꯑꯁꯤ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯑꯦꯀꯣꯂꯤꯛꯕꯣꯒ ꯃꯥꯅꯦ ꯑꯁꯤ ꯑꯩꯒꯤ ꯎꯠꯅ ꯀꯨꯞꯂꯕ ꯃꯩ ꯗ꯭ꯔꯥꯃꯥꯅꯤ. ꯑꯁꯤ ꯗ꯭ꯔꯥꯃꯥꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯕꯦꯁꯠ ꯑꯣꯏꯈꯤꯕ ꯗ꯭ꯔꯥꯃꯥꯁꯦ. ꯑꯗꯨꯒ ꯃꯇꯦꯛ ꯑꯃ ꯑꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯒꯤ ꯃꯔꯛꯇꯅ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯃꯣꯡꯒꯣꯜ ꯑꯦꯜ ꯕꯤꯔꯃꯣꯡꯒꯣꯜꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯏ ꯑꯦꯖ ꯑꯦ ꯀꯣꯃꯦꯟ ꯑꯣꯏꯅ ꯑꯣꯖꯥ ꯃꯔꯨꯞ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯔꯨꯞ ꯀꯨꯃꯥꯔ ꯀꯕꯤ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯃꯤꯡ ꯂꯩꯔꯕ ꯂꯤꯂꯥ ꯑꯏꯕ ꯑꯃꯅꯤ. ꯃꯍꯥꯛꯅ ꯏꯕ ꯂꯤꯂꯥ ꯎꯠꯅ ꯀꯨꯞꯂꯕ ꯃꯩ ꯇ꯭ꯔꯤꯄꯨꯔꯥ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯗ꯭ꯔꯃꯥ ꯀꯝꯄꯤꯇꯤꯁꯟꯗ ꯕꯦꯁꯠ ꯄ꯭ꯂꯦꯒꯤ ꯃꯅꯥ ꯐꯪꯈꯤ. ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯗ꯭ꯔꯃꯥ ꯀꯝꯄꯤꯇꯤꯁꯟꯗ ꯇ꯭ꯔꯤꯄꯨꯔꯥ ꯁ꯭ꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯒꯤ ꯁꯤꯂꯦꯛꯁꯟ ꯐꯪꯈꯤ. ꯇꯧꯕꯒꯤꯗꯤ ꯆꯍꯤꯗꯨꯗ ꯏꯂꯦꯛꯁꯟꯒꯤ ꯆꯔꯥꯡꯅꯕꯒꯤ ꯃꯔꯝꯅ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯌꯥꯎꯕ ꯉꯝꯈꯤꯗꯦ. ꯇꯁꯦꯡꯅꯅꯦ ꯑꯣꯖꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯧꯕꯁꯨ ꯃꯥꯜꯂꯤ. ꯑꯁꯤ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯄꯨꯅ ꯂꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯍꯧꯅꯅ ꯅꯍꯥꯔꯣꯟꯁꯤꯡ ꯃꯅꯨꯡꯗ ꯂꯤꯂꯥꯁꯦ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯤꯌꯨ ꯑꯣꯖꯥ. ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯆꯠꯊꯔꯤꯕ ꯀꯩꯅꯣꯗꯣ ꯁꯤꯟꯗꯣ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯗꯥꯏꯂꯣꯒꯅꯤ ꯍꯥꯏꯕꯗ ꯏꯕꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ. ꯑꯩꯈꯣꯏꯒꯤ ꯎꯠꯅ ꯀꯨꯞꯂꯕ ꯃꯩꯒꯤ ꯃꯇꯥꯡ ꯑꯃꯅꯤ. ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯗ꯭ꯔꯣꯅꯥꯆꯥꯔꯌꯣꯒ ꯑꯦꯀꯣꯂꯤꯛꯕꯣꯒ ꯑꯦꯀꯣꯂꯤꯛꯕꯣꯅ ꯒꯨꯔꯨ ꯗ꯭ꯔꯣꯅꯥꯆꯥꯔꯌꯣꯗ ꯈꯨꯠꯂꯥꯏ ꯇꯝꯒꯦ ꯍꯥꯏꯕꯗ ꯒꯨꯔꯨ ꯗ꯭ꯔꯣꯅꯥꯆꯥꯔꯌꯣꯅ ꯌꯥꯈꯤꯗꯦ. ꯑꯗꯣ ꯑꯦꯀꯣꯂꯤꯛꯕꯣꯅ ꯌꯥꯝꯅ ꯑꯣꯖꯥꯗ ꯍꯥꯏꯖꯈꯤ, ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯌꯨ, ꯑꯩꯁꯨ ꯒꯨꯔꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯤష్ꯌ ꯑꯃ ꯑꯣꯏꯖꯒꯦ ꯍꯥꯏꯅ. Okay. ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ. ꯍꯥꯏꯕꯤꯌꯨ ꯑꯦꯀꯣꯂꯤꯛꯕꯣ. ꯑꯣꯖꯥ ꯇꯥꯖꯔꯤ.
गुरुद्रुन की आश्रम निषाद एकलव्य मंच चंगक्पा एकलव्य शुद्र सागैदे पोपुगी मरमना एकलव्य इसे अंथोकना लाइबक थिरेको शुद्र ना शुद्र ओइबा यानिंगदे क्षत्रिय तना महारथी ओइगनी नमथाकनी ऐसो अस्त्र विद्या तमगे हेचगे मरम सिंगना गुरुद्रुन की आश्रम सिदा खोंगदारिक लेबरे खोंगदार इबानी अदुबु गुरुना थौजान बिगद्रा निषाद एकलव्य इसे अदुम निषाद होइना लेदगद्रा मतम सिदा गुरुद्रुनाचार्य चंगक्पा ड्रोन कनानो नाहक आश्रम सिदा गुरुबु खुरमगे तौबदा ड्रोन नाहक से निंगथौ मसादी निंगथौ मसानी हाइबदा चिंगनै एकलव्य गुरुदेव अहाक से निषाद सागैदे पोकलबा एकलव्यनि हिरण्य धनुगी मचानी ड्रोन निषाद सागै तोलबजार स्पोकन ओइगी चरण एकलव्य हे मालयम की अथुब गुरुदेव निषाद एकलव्यना भक्ति कच्चरी ड्रोन एकलव्य नंगना लापगी मरम करीनो एकलव्य हे गुरु सागै की अथुब गुरुदेव चंगजरीन नखोयादा लौसन बे शिष्य मनी हाइना हैजगे लाक्चबनी अस्त्रविद्या निषाद सागै के एकलव्य ओइगी पांगल्लबा रोथियामा ड्रोन हा 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 निषाद सागैदे पोकलबा नंगना तमनिंग अस्त्रविद्या ओइगे रोथियामा आओ एकलव्य नंगी वाखंदो मंगलानी एकलव्य शुद्र ओइरबसु ऐखोसु ताइबंग मी ओइनी विद्या तंबगी मरमदा विधाताना अपन पिबिरमदे पिबिर तमारायन खंजे गुरुदेव ड्रोन नंगुंदगी ज्ञान फंगदे खंग्रे इसे कानानो हाइबदो भारत मनुगी सागैदे पोकलबा हस्तिनापुर निंगथौ मचा सिंगी अस्त्र गुरुनी निंगथौ मचा नत्तना अचंब कानामत्तदा अस्त्र विद्या तंबिदे एकलव्य नाकपिगनी गुरुदेव त्रताजुक्तसु शुद्र अखोइगी विद्या तंबगी अधिकार पिबिरमदे दापोर जुक्तसु अखोइगी फिबम अदुम लेरगत्रा ऐगी निंगबा थुंगन बिउने ड्रोन ओइथोक्ते एकलव्य अस्त्र विद्या तंबा रोथियामा ओइबा नखोइगी धर्म नत्ते विधाताना नखोइगी जो चेंबिरमबा लंबिदा खोंगसालो एकलव्य ऐखोइगी अधिकार पिबिरमदे लेरमदे गुरुदेवना थौजान बिदनो अधिकार दो पिबिओ निषाद सागैगी ओइना फिगाउ जाजरी शुद्र खोइबुसु चिंखतपिरो ड्रोन निंगथौ मचाना निंगथौ ओइगनी पामोम तिंगद्रबदा प्रजाना निंगथौ निंगथौ हाइरुइदबनी अस्त्र विद्या पामोम तिंगबा खत्रे सिंगी अधिकारनी तोलब सागैदे पोकलबा नंगना खल्लिबदो मिपी कोइरगा अतियागी थाजबु लामगुमनी मफम हिदाते खोंथारनो एकलव्य निषाद सागैगी शुद्रोइन पोकपगी तम अस्त्र विद्या के अधिकार लेते निंगथौ मचाना निंगथौ ओइगनी जानिंगदे एकलव्य मतम कया असिगुम्बा पाउताक असिबु अमृतगी पाउताक ने हाइना खनगदबनो निषाद सागैगी ममलबा पुंसी खांगलेबा नखोइ कदाइदनो जाकाइरो मीट पांगलो हे पाकलबतिया हुमलिबा नुंसित ममद्रबा नुमित नखोइना साक्षिनी एकलव्य ऐगी विद्या तंबगी अधिकार कानाना थिंगनी नोंगमदि सोइदना ऐगी मंगलान मंगफाउगनी इना मतांग अमनी ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗꯥꯏꯃꯦꯟꯁꯟ ꯂꯩꯕ ꯃꯇꯥꯡ ꯑꯃꯅꯤ ꯍꯥꯏꯖ ꯇꯥꯔꯦ ꯇꯥꯔꯦꯀꯣ ꯑꯣꯖꯥ ꯍꯣꯏ ꯇꯥꯖꯩ ꯆꯨꯝꯕꯅꯤ ꯑꯣꯖꯥ ꯑꯗꯨ ꯂꯤꯂꯥ ꯏꯕꯁꯤꯗꯤ ꯑꯣꯖꯥ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯏꯊꯣꯔꯛꯄꯒꯤ ꯑꯇꯩ ꯋꯥꯈꯜ ꯑꯅꯧꯕ ꯀꯩꯅꯣꯒ ꯂꯥꯛꯄ ꯂꯩꯕ꯭ꯔꯥ ꯊꯤꯝ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯤ ꯃꯇꯥꯡꯗ ꯁꯤꯇꯪꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯁꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀꯁꯨ ꯑꯩ ꯈꯨꯠ ꯊꯥꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯑꯩ ꯅꯥꯇꯣꯛꯁꯤ ꯑꯇꯩ ꯄꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯏꯃꯣꯟꯗ ꯃꯥꯅꯦ ꯑꯩ ꯈꯔ ꯍꯧꯒꯠꯂꯨꯔꯕꯅꯤ ꯑꯩ ꯃꯥꯅꯦ ꯅꯣꯚꯦꯜ ꯑꯃ ꯏꯒꯦ ꯍꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯩꯔꯦꯡ ꯐꯣꯡꯈ꯭ꯔꯦ ꯋꯥꯔꯤ ꯃꯆꯥꯁꯨ ꯐꯣꯡꯉꯦ ꯉꯁꯤꯐꯥꯎꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯅꯣꯚꯦꯜ ꯑꯃꯐꯥꯎ ꯐꯣꯡꯗ꯭ꯔꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯁ꯭ꯇꯦꯄꯤꯡꯁꯦ ꯑꯩ ꯂꯧꯒꯦ ꯍꯥꯏꯅ ꯌꯥꯝ ꯍꯣꯠꯅꯖꯔꯤ ꯑꯩ ꯈꯝꯕ ꯊꯣꯏꯕꯤꯁꯤꯅ ꯑꯩꯒꯤ ꯅꯣꯚꯦꯜꯗꯣ ꯂꯣꯏꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦ ꯈꯝꯕ ꯊꯣꯏꯕꯤꯁꯤ ꯂꯣꯏꯕꯒ ꯑꯩ ꯅꯣꯚꯦꯜꯗꯣ ꯑꯩ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯅꯣꯚꯦꯜꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯕꯖꯦꯛ ꯑꯃ ꯊꯤꯝ ꯈꯔ ꯂꯧꯅ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯣꯛꯆꯔꯤ ꯑꯗꯣ ꯀꯩꯗꯧꯉꯩ ꯃꯪ ꯐꯥꯎꯒꯗꯕ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯍꯣꯠꯅꯖꯒꯅꯤ ꯅꯣꯚꯦꯜ ꯑꯁꯤ ꯄꯨꯊꯣꯛꯄꯒꯤꯗꯃꯛ
ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯪꯐꯥꯎꯅꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯣꯖꯥꯁꯨ ꯃꯈꯣꯏꯒꯤ ꯃꯤꯇꯩꯂꯣꯟꯁꯤ ꯐꯖꯅ ꯄꯥꯕ ꯏꯕ ꯉꯝꯕꯅꯤꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯕꯦꯡꯒꯣꯂꯤꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯤ ꯃꯍꯥꯀꯕꯣꯛ ꯈꯝꯕꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯏꯕꯒ ꯂꯣꯏꯅꯅ ꯃꯤꯇꯩꯂꯣꯟꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯣꯖꯥ ꯊꯝꯕꯤꯌꯨ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕ ꯅꯠꯇꯅ ꯎꯄꯟꯌꯥꯁ ꯏꯕ ꯑꯃ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯁꯛ ꯇꯥꯛꯆꯒꯅꯤ ꯃꯊꯪꯗꯗꯤ ꯑꯣꯖꯥꯒꯤ ꯎꯄꯟꯌꯥꯁꯇꯨ ꯐꯣꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥꯅ ꯊꯦꯡꯅꯔꯨꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯄꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯜꯆꯔ ꯂꯥꯏꯟꯗ ꯑꯗꯨꯒꯤ ꯊꯦꯡꯅꯔꯨꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯄꯨꯊꯣꯛꯑꯒ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯏꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯇꯨꯡ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯣꯖꯥ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯇꯩꯁꯨ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯏꯕꯤꯕ ꯂꯦꯞꯄꯤꯒꯅꯨ ꯑꯇꯩꯁꯨ ꯍꯦꯟꯅ ꯄꯨꯊꯣꯛꯄꯤꯔꯛꯎ ꯃꯩꯇꯩꯂꯣꯟꯒꯤ ꯑꯣꯏꯕ ꯍꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯒꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯂꯩꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯑꯣꯖꯥꯅ ꯇꯧꯕꯤꯔꯝꯕ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯤꯡꯅꯁꯨ ꯑꯣꯖꯥꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥꯅ ꯊꯝꯕꯤꯔꯝꯕ ꯀꯩꯅꯣꯁꯤꯡꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯖꯒꯅꯤ ꯑꯗꯨꯒꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯆꯦꯠꯅ ꯊꯥꯖꯖꯩ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯖꯥꯁꯤꯗ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯇꯥꯡꯁꯤꯒ ꯋꯥ ꯑꯃꯅ ꯄꯜꯍꯧꯈꯤꯒꯦ ꯄꯜꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯅꯤ ꯃꯇꯝꯁꯦ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯌꯥꯈꯤꯗ꯭ꯔꯣ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯇꯥꯛꯄꯤꯌꯨ ꯃꯇꯝꯁꯦ ꯑꯣꯖꯥ ꯑꯁꯤꯅꯤ ꯑꯥ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯁꯤꯅꯤ 1971 ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯚꯃꯦꯟ ꯑꯣꯀꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 8ꯇ ꯇꯝꯃꯤ ꯀ꯭ꯂꯥꯁ 8ꯇ ꯇꯝꯃꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦ ꯃꯥꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯁ ꯑꯁ꯭ꯋꯥꯏꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯁꯦ ꯊꯥ 2-3ꯒꯤ ꯚꯦꯀꯦꯁꯟ ꯄꯤꯊꯣꯛꯑꯦ ꯃꯔꯝꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯜ ꯍꯧꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯔꯦ ꯄꯨꯔꯕ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯜ ꯍꯧꯔꯦ ꯃꯨꯖꯤꯕꯨꯔ ꯃꯃꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏ ꯐꯪꯅꯩ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯙꯥꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯨꯒꯤꯗꯤ ꯔꯦꯗꯤꯑꯣ ꯄꯥꯀꯤꯁꯇꯥꯟ ꯙꯥꯀꯥꯁꯦ ꯌꯥꯝ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛꯇꯅꯤ ꯔꯦꯗꯤꯑꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯑꯗꯣ ꯂꯥꯜ ꯍꯧꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯂꯩꯕꯁꯦ ꯄ꯭ꯔꯥꯏ ꯅꯦꯕ 1000 ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣ ꯏꯗꯨꯀꯦꯁꯟꯅꯤꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯗꯥꯗꯥꯁꯤꯡꯅ ꯂꯤꯗ ꯇꯧꯅ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯤꯁꯤꯜ ꯊꯣꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯁ꯭ꯂꯨꯒꯥꯟ ꯖꯣꯏ ꯕꯪꯂꯥ ꯃꯨꯖꯤꯛ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯣꯏꯆꯠ ꯆꯠꯅ ꯇꯧꯔꯝꯃꯤ ꯑꯗꯣ ꯈꯔꯅꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒ ꯁꯣꯔꯅꯥꯊꯤꯁꯦ ꯂꯥꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯕ ꯈꯨꯟ ꯅꯠꯇꯦ ꯂꯝꯄꯥꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯈꯨꯗꯛꯇꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯤꯌꯔ ꯑꯕꯥꯎꯠ 4,000 to 5,000 ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯦꯝꯅ ꯂꯩꯔꯦ ꯃꯇꯥꯡꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯐꯤꯜꯗꯨꯒꯁꯨ ꯑꯌꯨꯛ ꯉꯟꯇꯥꯗ ꯍꯥꯄꯦꯟ ꯁꯦꯠꯆꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯀꯅꯥꯅꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏ ꯃꯣꯏꯁꯤ ꯃꯨꯛꯇꯤ ꯐꯣꯔꯁꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯇꯣꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯅꯤꯅ ꯃꯣꯏꯒ ꯑꯗꯨꯝ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅ ꯃꯣꯏꯅ ꯂꯦꯐ ꯔꯥꯏꯠ ꯂꯥꯊꯤ ꯄꯥꯏꯅ ꯇꯧꯔꯤꯕ ꯑꯃ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯅ ꯈꯣꯠꯅ ꯃꯣꯏꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯑꯗꯨꯒꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯀꯨꯝꯊꯔꯛꯗꯃꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯕꯥꯔꯣꯝꯗꯒꯤ ꯀꯨꯊꯤꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯃꯤꯜꯂꯥꯔꯣꯝꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯔꯣꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯪꯗꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯗꯦ ꯃꯈꯣꯏꯗꯣ ꯑꯇꯦꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯊꯦꯡꯅꯈꯤꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯍꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯌꯥꯝꯅ ꯃꯃꯤꯡ ꯐꯥꯎꯔꯕ ꯃꯣꯇꯤꯎꯔ ꯔꯣꯍꯃꯥꯟ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯄꯥꯁꯦ ꯂꯥꯛꯏ ꯍꯥꯏꯅ ꯂꯥꯛꯏ ꯑꯩꯈꯣꯏꯗ ꯃꯨꯛꯇꯤ ꯐꯣꯔꯁꯀꯤ ꯌꯥꯝ ꯆꯥꯎꯔꯕ ꯑꯄꯥ ꯑꯃ ꯂꯥꯛꯏ ꯅꯣꯏ ꯌꯦꯡꯒꯗ꯭ꯔꯥ ꯆꯠꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯆꯠꯅ ꯅꯣꯏ ꯀꯔꯤꯒꯤꯅꯣ ꯂꯥꯛꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯨꯚꯃꯦꯟꯁꯤꯒ ꯑꯩꯈꯣꯏꯁꯨ ꯆꯠꯀꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯑꯩꯈꯣꯏꯁꯨ ꯁ꯭ꯂꯨꯒꯥꯟ ꯇꯧꯔꯒ ꯂꯥꯛꯏꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯑꯩꯈꯣꯏꯗ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯔꯛꯅ ꯑꯄꯥꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯧꯒꯦ ꯍꯥꯏꯕ 1 ꯏꯌꯥꯔ ꯑꯩꯈꯣꯏ ꯁꯣꯔꯅꯥꯊꯤ ꯀꯦꯝꯞꯗꯨꯒ ꯂꯩꯔꯅ ꯃꯣꯏꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯁꯤꯅ ꯅꯣꯏꯁꯨ ꯆꯠꯂꯨꯁꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯔꯤꯖꯥꯕ ꯇꯧꯔꯤꯃꯤ ꯑꯗꯨꯒꯤ ꯅꯣꯏ ꯒꯥꯔꯤꯗꯨꯒ ꯍꯜꯂꯛꯎ ꯑꯩꯈꯣꯏꯁꯨ ꯆꯠꯅ ꯀꯨꯃꯤꯜꯂꯥ ꯕ꯭ꯔꯥꯍꯃꯟꯕꯔꯤꯌꯥ ꯀꯨꯊꯤ ꯃꯣꯏ ꯃꯌꯨꯝꯕꯥꯡꯅ ꯊꯤꯟꯕꯤꯔꯨꯔꯒ ꯒꯥꯔꯤꯗꯨꯒ ꯑꯃꯨꯛꯀ ꯕꯦꯛ ꯇꯧ ꯂꯥꯛꯄꯗꯣ ꯗꯤꯁ ꯏज ꯗ ꯃꯥꯏ ꯐꯥꯔꯁט ꯕꯪꯒ꯭ꯂꯥꯗꯦꯁ ꯖꯔꯅꯤ ꯑꯦꯟड ꯂꯥꯁ ꯕꯪꯒ꯭ꯂꯥꯗꯦꯁ ꯖꯔꯅꯤ ꯑꯁꯤꯅꯤ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯣꯖꯥ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯌꯥꯝ ꯅꯛꯅꯕ ꯀꯩꯅꯣꯅꯤ ꯂꯩꯕꯥꯛꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯝ ꯕꯣꯔꯗꯔꯅ ꯈꯥꯏꯈꯤꯕꯒꯤꯅꯤ ꯑꯣꯖꯥ ꯁꯨꯝ ꯍꯥꯏꯗꯨꯅ ꯑꯣꯖꯥꯒꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯨ ꯀꯩꯅꯣꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯣꯕꯤꯒꯣꯟꯁ ꯑꯩꯈꯣꯏ ꯒꯣꯕꯔꯈꯣꯂꯥ ꯑꯁꯥꯝ ꯄꯔꯥ ꯀꯩꯅꯣꯗꯒꯤ ꯃꯥꯅꯤ ꯑꯣꯏꯕꯅꯤꯅ
ꯑꯗꯨꯒꯤ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯁꯥꯏꯠꯇꯒꯤ ꯊꯧꯁꯤꯟꯕꯁꯤꯡꯅꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯚꯦꯟꯠ ꯑꯃ ꯁꯥꯏꯠꯇꯒꯤ ꯁꯝꯃꯦꯂꯟꯗ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯀꯜꯆꯔꯦꯜ ꯀꯩꯅꯣꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯌꯨꯝꯒꯤ ꯑꯣꯏꯕ ꯁꯨꯝ ꯑꯣꯖꯥ ꯂꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏ ꯁꯨꯝ ꯊꯧꯁꯤꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯟ ꯂꯥꯡꯖꯒꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯁꯨꯝ ꯁꯤꯟꯖꯔꯛꯑꯒꯦ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯣꯖꯥꯅ ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯄꯥꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯆꯠꯁꯤ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯗ꯭ꯔꯗꯤ ꯁꯛ ꯇꯥꯛꯇ꯭ꯔꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯁꯤ ꯈꯣꯡꯊꯥꯡꯁꯤ ꯑꯗꯣꯝꯒ ꯑꯩꯈꯣꯏ ꯔꯤꯄꯣꯟꯒꯅ ꯂꯤꯗ ꯇꯧ ꯃꯔꯩ ꯈꯜꯂꯤ ꯑꯩ ꯑꯇꯩꯁꯨ ꯂꯥꯛꯏꯕ ꯃꯇꯝꯁꯤꯒ ꯑꯇꯩꯁꯨ ꯑꯁꯤ ꯃꯐꯖꯅ ꯃꯀꯥ ꯐꯟꯅ ꯁꯥꯞꯄ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯀꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯄꯤꯡ ꯂꯧꯒꯗꯕ ꯃꯊꯧ ꯇꯥꯔꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯃꯇꯝ ꯈꯨꯗꯤꯡ ꯂꯩꯖꯔꯤ ꯑꯗꯣꯝꯕꯨ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯗꯣꯝꯒꯤ ꯂꯥꯛꯏꯕ ꯃꯇꯝꯁꯤꯡꯒ ꯁ꯭ꯇꯦꯄꯤꯡ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯒꯤ ꯃꯇꯝꯅꯤ ꯑꯗꯣꯝꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯅꯠꯇꯦ ꯑꯗꯣꯝꯒꯤꯗꯤ ꯒꯨꯗ ꯗꯦ ꯍꯥꯏꯕꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯒꯨꯗꯅ ꯍꯥꯏꯖꯔꯒꯦ ꯒꯨꯗ ꯗꯦꯁꯨ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗꯒꯤ ꯖꯥꯊꯪ ꯑꯣꯖꯥꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ Okay. Thagachari Oja, Kogi Makitaki Oja, Shikai Kumnajari, Musutoima Kango Uchari, Lona Lona Nangasigi, program si yang biriba, Amusung Tunga, yang bigadaba, Mayam Suena, no luxury, Amusung Ikai Kumnajari, Amusung Hana High Pigabuma Coin and Angmasi the High Basida Karikuma Shoyaran, Yaragasung Akigani, Madam de Coin Mapan, the Labor, Amadi, Koi Mitero, and Singang with the Kazikara, Shoy, Hipana, Tragana, Kratita, by Yaragasu, going up Pinaba, Nikinjari to Haragan, Siki program, Asida Roshan Binaba, Roshan Janaba, Nikinjari. Thank you, Waja Thagachari Amukashu, Kuramjari Mayambu. Thank you. Thank you all. Aduga Lona Lona Matangi program the Sum Mayam Binaba, Aina, Nising Jadi.